Seteljet magi gari dagi kumtharak paduda lingjel ga thoinu ga so yengtho ami. Seteljet lingjel da class horabo haina hanglaga changsilai. Lingjel su nahandagi hore. Thoinu su khangjin nata basarga. Da Seteljet isai sakpadu natro haina hanglami. Lingjel na aigi imanabi ne. Aikhoi manaktagi ne. Thoinu ga bune. Khangna wo da Seteljet. Seteljet su au hairaga nokphe tawsilami. Haladoiro. Oh, halagi torambane. Da Seteljet su haladoiro. Oh, aisu haladamne. Ai thilamora. Yaradro. Yarani da Seteljet. Ibani subanina adum satminakhrage. Oh, da Seteljet yarani. Phare phare. Adudi ai halamake ko. Au da Seteljet. Chalukiye ko. Yarani da Seteljet ibani surabanina adum satminakhrage. Nathanta oramadi satoiraba. Asatloye. Sum haibane. Ikai jadro. Min hangi desu ikai na tongine. Ado lingjel. Ma sunangonda khara-kharadi haujilakpa maliko. Oiramohe. Mi chunne sum khangna bagi harak poiramni. Mi yam chambane. Masada chawthokpa khotokpa ga amata yaudabane. Adogi suneba. Aina hena ngaujarise. Nangi se purni yoramadi ma loibirani. Lingjel mayum halaga ningsingaga mamon noktuna leirami. Khanghaudana mabung asaubaga manamaroniga amuk launnarakpagi makol taraklami. Aisu khangba yaba khanglagadi lakpane. Adubu khangbagi pangal silaktre. Sumaina sum tawgadaba leiragadi ai sida leitrabasu chatkige. Noi nupi gyaunabi nasagi naral kupsinaba nangi da ingonda emotional blackmail toribnine. Chatkro kaidaw leirage nawalawde. Aigi wadi tamona nongmata phajana tabiba yaukrabro. Nongmata segamaiga phaminadana wari sanabagi matam su pibide. Sibu matai manaw haibaduraba. Aina ngasi oiriba phibam ase. Nang lohenbane nangna. Aibu sumaina tawromro. Ha. Aibu sumaina tawrombraba. Aingonda ngakta aranba tahanabu su honagana. Nangna satpa sajat litsu aina loinamak khangbujani. Iban yumban minaraba matungda aina kari akaiba tawkhrage. Tamogi mingchat soknaba aina kari ahenba thabak tawkhrage ba. Thariksu changsilaktuna. Amuk haurabra. Ha. Nakhoi ani girangse amuk haurabra ba. Nongmanini di ingna lay amuk khalui. Amuk haurabra ba. Laikai di kumhai yengba nungairamani ye. Yare lepo adwaja loisiloko. Imana kangkat-kangkatana namo nupise. Mana tawriba mayamsidi ima hoina khangba nati. Yare ko. Ngasi sinaroi bo oiro. Isuga imauga se nangna yu thaklikai nangi nanakta lehlaro. Asumna hairamlaga mamangi matawgum Roniga thuthaibaga dokka adudagi puthoroklami. Thoithoibadi kaptuna damak lerami. Isu se mapa angau basigi manakta thamlabadi yararo. Se isu thoiba kapkanu se. Boboka tumusira ngasidi. Thoithoiba mamit noiraga kappa khara pharaktuna mangaktu nomlami. Lao. Boboka tumurasi ngasidi. Isugi nungai wari lithoke. Asumna hairaga masunopadu puraga magi karomda pusinkre. Lingjelna. Ekoi tamose. Hendi henmale. Sumaini sum tawragadi yararo. Noi tamoda ngakte su tainaganu. Aigisu asoibi am lay. Lingjel su Ronina dum nahairak paduda manamada kharadi chingnabagi mawong tawna yenglaga. Inama. Yam hena khanjilurano. Tumnaba tawrusla. Asumna hairaga Lingjel gi kada changminakre. Somdana Seteljet su phamungda longna hiplaga lerami. Phone amuk yenglami message kuma lakpra haina yenglami. Mamit ishinduna tumthagi tawbaga magi wakhalda Lingjel adumak chongthorei. Mamit amuk pangthorei magi phone do muk yengi message lakpra haiduna. Laktabadagi Instagram da sanglami Lingjel online leiba thingnarami. Lingjel su somda wakhal khanna magi phone otlaga lerami. Ma sumana magi mawong matawda chingnaba kharadi phoromi. Mathanta khanjai. Inamaga tamosauga gi matawsibu makhoi ani gi tonganba wari amadi leramgadaba male. Makhoi anina toina khatna senaklibase kuidi kuisile. He you haibani sa nangi mayai sisu onthokna kandi kan mankre.
असुमना खन्ना खन्ना मागी फोन दुसु सुम येंगबदा सेटलजित ऑनलाइन फटलाउना लेसिलकपदुदा मेसेज थासिरा हाइना खलमी अमुकसु थारारोय हेना खली लिंजेल दे सेटलजित ऑनलाइन लेबदु येंगलमलगा फोन दो दुम हांगलगा तुमथखरे सोमदना सेटलजित नसु खलमी हौजिक फोबा ऑनलाइन लेरिसि किदोरिजानो फोन दु नाकंदा अमुक थमी अदुगा अमुक तुमथगी तौरमी अमुक यादबदगी संगलगा अमुक येंगी ऑनलाइन अदम लेरंबदुदा असुक यम थेंगसि फो किदोरिजानो मागिसे अैगी अकाउंट का संगी जाला नत्रगा कनागा मेसेज थानाय जानो मागिसिबो अहिंसिदा सेटलजित मेसेज लिंजेल दा थारमी तुमद्रिबो हुजिफो माना मेसेज हेक थाबगा हौजिकता ऑनलाइन लेरंबदो एक्टिव 5 मिनट्स एगो हाइना थोकलकपदुदा ए ओ तुमदी तुमख्रमाले अस मेसेज से अरेम तो की थाजरुरे आइसु असुमना खल्लगा माना थारुबा मेसेज तो अनसेंड तौरगा मासु फोन दु थमख्रगा तुमथरमी लिंजेल नेहक मिकअप अमा तुमदुरगा होगलकपदा मी अमा फोन द कुंबा वारी सनबगी मखोल तारमी मागी मनाक्ता तुमलंबा मनमरोनी सुलेरम दबदुदा लिंजेल चिंगनादुना माना तारिबा मखोलदुगी माइकैरोमदा तपना तपना लाक्लमी रोनीदु फोन द वारी सनदुना लेरमी कनागा वारी सनरिबनु हाइबदुमदि खंगदे हौजिक नंगना इंगोंदगी पामलिबसि करिनो अैगी इपुरेबनसु इबानीगी मतंग द खंगबा होरकलबनी नंग मतु मनो अमुक कॉल तौरके खलगनु कैसु खंजितबा लेमबदा नंगना तिनसलगा नंगना तरुकलिबा खुदिंगमक्से ऐ लोइनमक खंगी लिंजेल पुमनमक ngakna tumina tarami khalami kanaga waijano inamaga wari sarisibo manungda aruba wari amadi leiba mali asumna khalami mathangi nimita seteljit tumduna leiringai rasina hodok pasanglaklami ibungo nangbu thengin he hagut kiroidro pung kya targe ma aingonda hanganu phone leribadu da yengu asumna hairaga kankhal gadu satsat haigat ki yengoi ngasidi nangi university do chatrabasu yabo ergadi saluranu ima ga thabak ama chatlusi napa da haibani napa di farm da satkane ye kai thabok ne ma kayam kui no ai chatabya roi ma nama bokna lakta yade na hairak pagine yare ma ima ga ima bokna silibdo adugi wado kona khanasiko khana daba yari brosibo nupi masagi imungduna su nangbu pama bane bungo siyare ko ima adugi wadugi oiragadi ai setpangamo imana thokpa satlo haima kaini gi sidie luhongbagi wasida hodobase masa sati lai khumbi subodona tori basibo masibo aibu masibo kara maningang na dorino basibo horen university setpada ima thada biramage ado ai sangbadi ngamoy ko kari kana dabada luhongba kaina asumna hairaga setaljisu dum hawutkre lingjel mathanda phamduna ungduna leirami atei khande mana ningsinglibasi roniga kanano khangdaba amaga ahingda wari sanakibaduni maduda sanakiba wari masada iching chingnaba phawrami kari wari no haibasu khangninglami mana adumna mangduna leiringaida kuidabagi matungda Michael sumagi manakta gari thaujilaami kaidawrami banangdi sida nang sida tamro yam thajadiye ai sida tame kainu nangna aina tamba mafam khudingi adum thingnei se laina thingna haline ado noi saidu khangnaribo ai nang single oirakpa ngairine johe masak siga aya mina asengba hairaga phagi phanai manmane ado noi swai se asapot ahaw baga yamna yondai ne kainoma charu sidana yarani bungo nang chaninga di saruro o ithanda sapata le nanga charu si haibagi wanida nang sida tamme khangadi ai nungti gilak yare nangonda kaisu lau haide kaino noi gi friend sing du di amta udena moi di tamdrabo ama tena wa man di ma so leidai chin su yep lep tabama tena wa man mi kaina haido ke khangni na purni di sida tamdre thoino ga ibani dang tame ado thoino ding si lakdre nungwai de banangbo kamai tawrige setel jitsu gari thoduna lakpada lingjel ga Michael ga wari sannaduna leibadu urami magi mapa yorakpada setel jit gari du speed to khara taptharga haifet yenglami aduga goggles anop amubudu upsulaga gari du thokiba lingjel na ubadagi masu mangak thangatuna yenglami
मासु खंगलमी सितलजितनी हाइबा फरे अइसु चलगे अइ नंगी पाखुमदी ngaireko अस तानिंगदेको माइकेल कानरोइदबदा मतम मंगहलगा लेजनु फागी तौबनिदा अइ करिब हाइजररो नोइ साइदो अदम फजना नुसिनेजो असुमना हाइरका गाड़ी दो थौरगा सटख्रे यारे बेमा यारे को नचिंदो थिरानो अइसु लोइना खंगी लोइना उइ लोइना मक्ताई हौजिक्ति नंगना लौगदबा डिसिजन दो लौरो अइगा फजना नुसिनगे हाइब्रा नत्रगना मागा फजना नुसिनगे हाइब्रा नंगना चूज तौरो दुदी अदुगा करिगुंबदा नंगना अइ खल्लबदी अइना नंगी नफमदा थमकिबा थाजबदुमदी खक हलारो हे मसिमदी खंगो यारे थमो नीरज याम साउना फोनदा वारी सन्नरमी नुसिरक्तबा मा यावेमी माना चुमदुम साइ ममितना माना यामदगा तोक्थोकनी हौजिक नुपिगा लोइना यारे वो यारे नोगी पार्टी से लोइना खिरेको नंगना खंगनौना खंगना हलगा नुपी काइना मवा अमता लौदे कोइदसु तोके खिरे नुपिगा लोइना मक लिंगजेल ममांगदा सितलजित के थिंगनकिबा मफम अदुदा लेपलगा ngasi amuk thengnerabsu haina haiphet leptuna lerami haibaga tawbaga सितलजित की गाड़ी थौजिलई लिंगजेल मिहुंदु दंगदंग चोंखलई येंगदबा सारगा दमक लेरमी सितलजित हन्न फौबा येंगलमदबिदा गाड़ी दो तुम थौरगा सटकी लिंगजेल गाड़ी का खामलमदबिदा थौरगा सटकिबदुदा आया आया सिनुपासी येंगो हन्नगा येंगम देवानी सितलजित गाड़ी थौरिंगेदा फोन गे रिंग लाकपगी ngahak खामलमी ममा ओइरमी हेक पाखेतपगा इबुंगो नंगना हलकपदा इमाबु लखदु लाउको होय लाके अदो अई संगदी संगरोइको लिंगजेलना गाड़ी खामबदु उबदगी ए खामदी खामख्रेने से लिंगजेल उरबसु हाइदुना खरा यांगना संगसिलमी उरिरा उद्रिरा दिखंद्रे सितलजित तो हन्ना फौबा येंगलमदबिदा अमुकसु अदुम सटख्रे लिंगजेल मथंता अस अई थंदा लाको निमितसिदा हाइरगा मसादु पुरक पुरक चकचबगी मखोंदु थिल्लगा पेंदना मथंदा इसौ लांगलमी नोंमरो सन्सु सितलजित होइरमदा लामी नंगे अदुमाइना सुम अनम कल्लगा लेबदुनादि यारोइने बुंगो नुपी अमगी दमक्ता इस हाइरिब नंदी ओ नंग हना थियोइ बुंगो अइगी देराइबने नंगसु नंगी मतम अमगी सानबीदिदा सोलगा लेबदो हो अइदी होंगोयदि हाइदेदना अइदी होंगनी थबक अमा तौरमगे तौबा मान एंगोंदा लाक्चखिबदो अदुगी खरा खंगहलमगे तौबनी हो यारे को इबुंगो तौबिरनो अमु मी लुहोंख्रबा नुपीदुदा अइखोइ दौना सुमाइना लेमना लेथो माना फनी खनबा मफमदुदा चचखिबनी खंदो अस सेगी वासे तोक्सिदा अदो इमा होइना सिलिदो कदाइदगी नुपीनि हाइगे मसका फसा चलो अस खंगदेदा येदुगी वादो अइ नोंमता हंगलुदे अदो नहान लेमबगी मसेदो अदो ओइना खंगनरगेरो अइ लेमबदा हाइफेट हौदोकपिगे अस अदो यारोइदा मीगिसु खंगनबा लेरमनी लेरमोइसु खंगदखे रोशनसु सितलजित की मौंग मतौदुदा खरा सिंगरक तौदुना येंथुकलगे खंदुना ने नुपीदुनादि नंगा खंगनिंगे हाइबियोना लेमबदा गिरि गिरि त ए हाइसिदि ए असिंबर हाइसे अइगा मागदि मरक मरकता पाउदी फौनै हौजिक एमयू दा तंबनेबको मरक मरकता दुमदी थिंगनबा यावे अदो माना इंगोदा दमाइना यामना हिंजिनदि खलमदौदि मांदे ओ नंगना पाउ फौनरबगिनिदना असोमदरि नुपीदु नंग अदुम सोलगा लेरे हाइसे नंगना अदुमाइना सुम तौ लेबनदि यारोय वकलदो मुन्ना खलुको मासु सागतलगा वारी पंगलीदा लिरमी निमिदांग अमदा लिंगजेल मना मना नुंतिगी निमिदांग वारी सन्नरिबसि कनानो खंगनिंगबगी वखल अदुम खंदुना लेरमी अहुमलक मरी रक्ति थिंगनख्रे मासु अहिंगदा लोना वारी सन्नरंबा मागा मरी लेनरंबा नुपादी ओइरे खंगलमी अदुबु यामना हंगलुबसु यादबनिना हंकिद्रे सुम्मदुगी वखल खंदुना लेरिंगै मागे फोनदो रिंग लामी नंबर दुसु सेव तौरमदे पाइखतलगा हेलो करम पानबीदिगे मीगी मसादी याम नुंगाइख्रा मालेदा अइखोइगा सि कौबिख्रे लिंगजेल खोंजेल दुदा नीरजनी हाइबा खंगलमी नंग अइंगोंदा केदोबगी कॉल अमुक तौरइनो अस हाउबगा याम हैरमे अइगी नुपीसे अयु गमता थक्त्रे
kuire yuga thakidaba nangna haibadagi ado next month tadi thokpa yai ibani koi basa ko nang sital jitsu khangna ge haidane adusu khangna lage lingjel karino tawribadu khanglamde sauning busu phorami pakhat busu phorami makha tana wa amata khumdana phone du sat kakhalami ngaiak matha saduna lerami khalami man aingondagi phare na khalubu nupiduna soidram kitang thokpiramani adugini aigi naktaga muk halaise aisibu kaisu mama leitaba man hairi khaya gadabagi maungda urimani mana asumna hairiga mathanta khoido pungsaudu sauning ma phoromi somda sitaljit magi phone du yengduna lingjel online lerakpra haina yengduna lerami adubu lerakte active oikiba matam su yamna kuikre hanjan hanjan yengasu lerakta baduda kedawra chano mangaside asumna mathanta khanjarami nong ngali ngali torpa ayuki pung ahumgumba tarakpa matamda roni phamungdagi tapna hawgatlami makhonga amata tade pumchikchi tasingna makidi lingjel ga tuminari mahaksu tumduna leidibi lingjel da yenglaga mitlu pirang iroina duna khalami nakoi mayam ibu arugunuko ipuroi bagi minung sisu phangdraba aina imung sida kayam kuina leiba ngamgani aina maram oiraga lanjau asoba ma thoklakpasu ai pamdre nakhoi aibu arugunuko mapuroi bagi manakta sulaami thongdi lon bagi mapanda leplaga leiraga lapna khurumlaga tamo nangna sauri badu su chumi aigi su asoi belaiye adubo aibu tamo namuk hanangak pirakani haibasi ai thajadre masigi wari sing asil loinamak ai puduna satlage tamo tharik ki manak tamuk sanglak-lami tharik ka thoithoi bagadi nungai na tumlaga leibutu ubada mapisu khamba ngamlamde thoithoi ba imagi ibungo nangdi bobok hoiga nungai na lehuro ko nangna nangi bababu imada phui haina warubado ngasidagi babada warawuranu ko imagi ibungo babana nang yamna nungsibane ima namo buwaro bigano ima namo imada yamna lankre ima punsigi ahoba tangkakta khongthang langna thangluraba namo se kunai siki mahik oina uraklagani mi paire ima khudingmak se lotsillaga thamlubagi tamona ibu thamoi sengdabi mona sengau lakpini haina mirai birakle ima asumna roni hikna kaplami nong ngalak lagani haina mahak praprap tumina yumdudagi thoklaklami mathanta thong amagi manak tamna sanglak-lami thongdudagi turelduda yengtharami mathanta sijaragi haina japingna lepkhre chungtharagi haina thongdugi railing mathakta kakhatlakpada gari masa ama thaujalami lingjel ayuk hawgatlakpada manamati leramdabaduda aima ekhoi inamasu hawgatkhramalene thoithoi basu mama kauraga lingjel gi kaduda sanglai aikhoi thoithoi basing asidi yahyam ngaliko mama di irujaba sangamaniye thoithoi bana mama haina koikau bada skum khumlaktabaduda makhoisu pakhatnarami tharikna kadai satkhragen he nanamadubo amta yengune nangbo ibema Roni lingjel su pakhatna inama haina kauraga thirami makhoi mayam langna bagi makhonduda asobusu hawgalaga kaidonaragen he haina hanglami tharikna Roni dubu udin he ngaside nangi nanaktaga sangak pro kaubusu tademi mapam salamani sasakhrasanu karino nangna haribadubo pharabasu phatrabasu nangi nupine nasa asigisu hek mama nangna thawai wawai tawbidabaduda khangba ngamdabadagi sarkhiba orini imana uribasina mapangi wari dudangni manungda ibani gi eba imana khangnaba wari yam lei kari wari hayo kari wari no ba nakhoi ani na tongnaribasibo leikai na khanglaga mi gi miwangang na phum oidani wani imagi sobo nangbo mado imana khangaga kari kanaga dorimno masana lale khanglaga chachakhraba natro saninga ga satkhisanu yare ai ngakang tumukhige aduda yam khanjilirano
phone tawsilaga yengi yengu asumna hairamlaga asubadi magi kada dum changkhre Lingjelna phone tawrabani switch off laye Lingjel haifet chingnaba phauruktuna aikhoi inamase handak kaidorabano khangde numidang khudingi kanano khangdaba amaga phone da wari he hek sanai kadigumba matamda mathanda matha sabagi mangduna lerambasu adum thengnei ma ha nanamase aduguna hankhai nangdi imada haidaba matam naga matam fattabasida amuk nupa atopadaga chen chongdana ka toromadi natraga karino ba mana khallibasibo pikliba masa sigi su kadi su khandaba makai yam henan lanadi khalukino ima inamagi mapamlomda phone tawraga su hangse lakpra khotprana nang amukta number du da taksilo mapamlomda satpu satlamadi phai nattadana atopaga oiramagadi matam naga matam fattabasida imadi wakhalga se maon he khali phone do amukta taksilo somdana thoinu university da Lingjel bungai duna lerami sinane ke dana ga leram doine ba hojik phau lakte ba sinu pise mola ga dum leram doine ba Lingjel lakman da baduda mathanta murum sonduna lerami phone to busu ring disatlaga pakhetlamde phone ga se manakta thamamoy ba ma moigi singer gi message lam dai de khatang oiramne ba phone ga call ga leram doise adum maina leiringai da Siteljit ka oza amaga wari sa saduna tholakpa urami thoinuna moi singer du ni masin pisi su lakte base sema uzaraga di harau zaroidra ba kana de photo kapaga thajinge asumna khallaga tumina photo kapami aduga noi singer haina thajinge tawringai Lingjel ge friend du natro haina hanglakpada thoinu su yengthuklui thoinu onthokuna yenglubada Siteljit oirambaduda ngakpa ikai boy mana photo tharibadu ukhrabadi haina phone du matungda lotlaga au mane ado Lingjel dinga sigi laktriye aishu mangairamine haina ithak thakatna khumlami Siteljit na o ado kai lerage da Siteljit aima laaga dum haige Siteljit ngaiha khumpham khanglamde magi wakhalda lakpa ama satlawna khumjilami kaishu nateda magi moponopa lembato magi number am tamangondagi hange tawba sidi Lingjel gi number oina pisange adudi Lingjel dagi direct adum lawro ai magi number oina pirage hoi adusu ye adudi hairage ko asumna Lingjel gi number hairami thank you ai friend mangondagi oina lawroge hoi aduna farani ado Siteljit isai anauba namaroidro matam khara lepkige khara tapna muk tawrakki tawba ado nang sungai hek khuko aiso somna salukhige hoi da Siteljit hekchat kibuga thoinuna das number phaudi pi khredana horen di harau bunan loirani amase nupa sisu Lingjel da khara nungsiba horakpagi type su tawi sinupi se I karak toine hoji phoklaktrese hainaringai Lingjel gi call la ami thoinu packet puga Lingjel na hello phau ba haidringai nang hongji phawlatribo somda wari nungai ba ma lerakan sida asumna isaulang silami Lingjel karimata changlamde mathwai khara nungai tana ai hojik tanangi miss call leramba tingna da ngairi ai ngasi de phartare laro kaidawragi amo wari nungai ba malibi ge ba nang bulauda kona tarage ikho inamado ngasa ayuktigi thiba khangre mapam lomda so hange lakti hare adugi hangnari inamabo kadai de gasatni hairamge karim tairamde ai khago lakpada leramdabani kadai sakreno khangde magi phone su switch off le adugi matha sanari kadai da satkhrajano police ta ka pau pikrabo kamosong na di haipet pikre somdadi Siteljit wakhal yam nungaina momonok tuna lerami Rosan na hairamba tamlamba wasing du ningsingduna momonok jerami mathanta khanjai masu nupinina aingonda masina phone haiba ngamdaba oiramani magi Instagram da amuk changbada online leramdaba duda thabok yam sin kramale handakti online ga pakna laikire
ngasigisu ma online leitri natraga kaidorabazano masangam dabaga yaurasala aibu WhatsApp ta message han hekta thajilasira natraga direct call tawsilasira ne call oina dum tawsilageda ngasai mama na biduna haisu hairamani asumna khallaga Sitaljit lingjal da call tawsilami ring di chalami adubu phana kuina paraklamde kona pakhalaga hello hello kana lingjal natro ai Sitaljit neba lembagi number anobudo amtang thabirakpa yagadra network su nungai tabagi Sitaljit na hairiba mayam do lingjal de mayek sengna amata taramde hello hello kana no hello Sitaljit phone du kakthalaga as onnara zalomo phone du hanna tawrakpra yengbani tawraktre lembagi number di engunde su yauri as message tha base karamaina hodu nu khangre ai number di lawrure message di thapam khangre yongna yubi kon madu mangai re tawrise asumna mathanta murum solami somdana lingjal gi imung di matha sanaduna leirami thoithoi base mama udradi chakchaw su yadi tawrise karamai tawni khara themagadi pijaba tabane ma nokpo nupadi phone tawrama bra tawrame wari sanakre ado manasu aina thingnabado adugumna nongma thingnakre here adubo ba kanano ba maga wari sanariba nupa adubo aikoi tamu sogdi loina khangpham thoi aina khanbadadi inamaga hana khangnaramba nupadi male makoi gi wari khusana do hoine pharen adu orabasu aduda sen khribra natraga kaidoribano haibagi ipau amatang khangdabase siginine imana khanpham khangdribase matamnaga matam phattabasida phatanungdaga thomabadi mapamgi mina amuk ekoida loinamuk onsilakadorimneba imau ibema nangse imana di wakhal chawbi imau ni khaluri adubu nangdi nasagi ta khanbi oram leko pikliban nasa nupa busu hundok pangamba asumna mamitagi mapisin thaduna kaplami as ima se yare se to oba kari to buya gido adum khana seba maru oiribadi soida ngamdana leramba haina khanmaduna fai lingjel numidang tumlam daida wakhal maon khalami manam mabusu ningsinglami inama nangna lotliba warido ekhoide su khanghalam labadi hena pharam gadabani ko numituma de masu phone ga mata pai de bida adum tumkre somdana Sitaljit mangonda message tha kibagi halakpa ngaiduna leirami sukhan halaktabaduda message ka halaktimi kedurusano natraga yam demand sarira magise sumaina ga tawragadi message ka thaga da batalli punsi simagi nungsibagi lambi sida amuk hana khong thangjilaroi khankraba ina maga khara naksinaro basida amuk nong yening khulhan bagom phoruk libasina kadigi aigi wasakna kadomda mathangi numita university da thoino ngarang do kanano khangdaba ama ingonda message thara amaga kaktat ki baiwani kanano hangu yadro ado amado phone torok pro ngarang kanano am haibo as nogi singer do he ngarang phone torok tro ngarang ingondagi nangi number lawkibane manaro haise hoiba nangondagi noi lembagi number lawnena nang hangakpa duda aisu nangi number oina pikibaneba nangondagi lawrona asing bairo nang haisibo o ngarang aingonda call ama tora amido oiramani network nungai tabadagi adum tanakidre asing bai mana number lawkibraba hoimi aina amuk nangonda phagi tawkidro ado inamagi pawdi kamai tawrage paw haibu karim leti police tabudi khara kanna thisinbiyo na taksili as phatanungda thokpiramjadi phanida khangde wakhal ga tade thoinu thoithoi badusu mama leitabadagi angangdo chaw thau haibasu iya yade sumaina tawrakani di sukhan khalude khoisu kanade class angasise asumna phamlam badagi hagolakpada Sitaljit ki gari thausin khibadu ubada lakre he nogi singer dusu asi sune handakti nangonda mawong ama tawi ko Purni pochei leringai mana sangliba dukan duda Michael susanglakpada Michael na Purni bu ubada tinawa nang susida pot leramiro
ꯑꯦ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯑꯩꯕꯨꯗꯦꯅ ꯋꯥ ꯀꯥꯏꯅ ꯅꯠꯄꯨ ꯅꯠꯇꯕ꯭ꯔꯣ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯐꯔꯤꯗꯨꯗꯤ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯅꯪꯕꯣ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯂꯤꯡꯖꯦꯜꯒ ꯅꯣꯏ ꯅꯃꯥꯟꯅꯕꯤ ꯑꯃꯗꯨꯒꯗꯤ MUꯗ ꯇꯝꯃꯦ ꯍꯥꯏ ꯇꯝꯃꯕꯅꯦ ꯑꯩꯗꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯁꯨꯝ ꯇꯧꯁꯤꯜꯂꯨꯔꯦ ꯑꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅ ꯑꯗꯣ ꯊꯕꯛ ꯇꯧꯕꯗꯩꯔꯥ ꯀꯨꯏꯅ ꯎꯔꯨꯗꯕꯩꯔꯥ ꯀꯩꯅꯣ ꯅꯁꯛꯀ ꯌꯥꯝ ꯑꯣꯜꯂꯝꯃꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯃꯁꯛꯁꯤꯒ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯐ꯭ꯂꯔꯠ ꯇꯧꯁꯤꯜꯂꯛꯗꯅ ꯅꯪꯁꯨ ꯌꯥꯝ ꯍꯣꯡꯉꯝꯃꯦ ꯋꯥ ꯉꯥꯡꯕꯒꯁꯦ ꯌꯥꯝ ꯍꯩꯔꯝꯃꯦ ꯍꯤꯁ ꯑꯩꯕꯨ ꯅꯨꯄꯤꯗ ꯐ꯭ꯂꯔꯠ ꯌꯥꯝ ꯇꯧꯕꯩ ꯇꯥꯏꯞꯇ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯒꯨꯟ ꯈꯪꯉꯤ ꯂꯥꯛꯑꯣ ꯑꯁ꯭ꯋꯥꯏꯗ ꯀꯩꯅꯣꯝꯃ ꯆꯥꯔꯨꯁꯦ ꯑꯦ ꯑꯁꯦꯡꯕꯩꯔꯣ ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯃꯇꯪꯗꯤ ꯁꯥꯔꯒꯦ ꯍꯥꯏꯅ ꯁꯤꯇꯜꯖꯤꯠ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯃꯥꯕꯨ ꯀ꯭ꯂꯥꯁꯀ ꯂꯣꯏꯈ꯭ꯔ ꯆꯠꯂꯥ ꯍꯣꯔꯦꯟ ꯊꯦꯡꯅꯔꯒꯗꯤ ꯃꯃꯥꯟꯅꯕꯤꯁꯨ ꯑꯃꯨꯛ ꯌꯥꯎꯔꯛꯑꯅꯤ ꯀꯃꯥꯏꯅ ꯀꯧꯊꯣꯛꯁꯤꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯤꯡꯖꯦꯜꯗ ꯃꯃꯥꯟꯅꯕꯤ ꯈꯔ ꯋꯥꯔꯤ ꯁꯥꯔꯒ ꯊꯣꯛꯂꯛꯄꯗꯨ ꯎꯔꯝꯃꯤ ꯁꯤꯇꯜꯖꯤꯠ ꯂꯤꯡꯖꯦꯜꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯁꯤꯜꯂꯝꯃꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯛꯂꯛꯄꯗ ꯐꯣꯟ ꯔꯤꯡ ꯂꯥꯛꯄꯗꯨꯗ ꯅꯝꯕꯔ ꯁꯦꯞ ꯇꯧꯗꯕ ꯑꯃ ꯆꯣꯡꯊꯣꯔꯛꯄꯒ ꯃꯃꯥꯡꯗ ꯈꯔ ꯆꯠꯈꯠꯂꯒ ꯁꯤꯇꯜꯖꯤꯠꯅ ꯂꯩꯊꯣꯛꯑꯒ ꯂꯦꯞꯇꯨꯅ ꯐꯣꯟ ꯇꯧꯗꯨꯅ ꯂꯩꯕ ꯎꯕꯗꯒꯤ ꯍꯥꯏꯐꯦꯠ ꯆꯤꯡꯅꯗꯨꯅ ꯈꯔ ꯆꯠꯊꯣꯔꯛꯑꯒ ꯍꯜꯂꯣ ꯍꯜꯂꯣ ꯂꯤꯡꯖꯦꯜ ꯅꯠꯇ꯭ꯔꯣ ꯑꯩ ꯁꯤꯇꯜꯖꯤꯠꯅꯦ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯃꯇꯪꯗꯤ ꯁꯥꯟꯅꯅꯤꯡꯕ ꯅꯪ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯔꯒꯗꯤ ꯍꯜꯂꯝꯗꯥꯏꯗ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯑꯝꯃꯨꯀꯣ ꯂꯤꯡꯖꯦꯜ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝꯅ ꯅꯣꯡꯃꯇ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯦ ꯍꯔꯥꯎꯕꯒ ꯊꯛꯀꯠꯄꯒ ꯃꯤꯍꯨꯟꯁꯨ ꯆꯣꯡꯂꯝꯃꯤ ꯌꯥꯏꯌꯦ ꯑꯗꯣ ꯀꯔꯤ ꯂꯩꯔꯒꯦ ꯗꯥ ꯁꯤꯇꯜꯖꯤꯠ ꯗꯥ ꯁꯤꯇꯜꯖꯤꯠ ꯅꯠꯇ꯭ꯔꯣ ꯑꯗꯨꯗ ꯂꯦꯞꯄꯤꯗꯣ ꯑꯩ ꯗꯥ ꯁꯤꯇꯜꯖꯤꯠ ꯎꯔꯦ ꯃꯥꯅꯦ 이반이 와리 ꯑꯃꯇꯪ 사세 야가드라 링젤기 마마나비싱두디 시텔짓 우바다 아시디 이세 sakpa 시텔짓도 natro haina ngangnaba hokre 링젤 토이누다 토이누 ꯅꯪ ꯍꯜꯂꯝꯃꯣ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯅꯨꯗ ꯅꯣꯛꯁꯤꯜꯂꯝꯂꯒ ꯁꯤꯇꯜꯖꯤꯠꯀꯤ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ ꯑꯣꯜ ꯗ ꯕꯦꯁ ꯍꯣꯔꯦꯟ ꯋꯥꯔꯤ ꯅꯨꯡꯉꯥꯏꯍꯜꯂꯛꯎꯀꯣ ꯃꯃꯥꯟꯅꯕꯤ ꯑꯇꯩꯁꯤꯡꯗꯨꯗꯤ ꯉꯛꯇꯨꯅ ꯌꯦꯡꯅꯔꯒ ꯂꯩꯍꯧꯏ ꯃꯈꯣꯏꯗꯤ ꯁꯨꯛꯊꯥꯕꯨ ꯊꯥꯖꯔꯨꯗꯦ ꯈꯟꯁꯨ ꯈꯜꯂꯨꯗꯦ ꯁꯤꯇꯜꯖꯤꯠ ꯂꯤꯡꯖꯦꯜꯗ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ ꯒꯥꯔꯤ ꯊꯧꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯂꯤꯡꯖꯦꯜꯁꯨ ꯁꯤꯇꯜꯖꯤꯠꯇ ꯌꯦꯡꯕ ꯉꯝꯂꯝꯗꯦ ꯋꯥ ꯍꯧꯗꯣꯛꯐꯝꯁꯨ ꯈꯪꯂꯝꯗꯦ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯀꯔꯤ ꯈꯜꯂꯝꯗꯣꯏꯅꯣ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯂꯛꯅꯔꯛꯑꯅꯤ ꯀꯔꯤꯒꯤ ꯂꯛꯅꯗꯣꯏꯕ ꯆꯨꯝꯅ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯕꯅꯦꯅ ꯑꯗꯨꯝ ꯈꯨꯝꯃꯣ ꯑꯗꯣ ꯗꯥ ꯁꯤꯇꯜꯖꯤꯠ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏꯁꯤꯕꯣ ꯀꯩꯁꯨ ꯑꯔꯨꯕ ꯅꯠꯇꯦꯗ ꯀꯩꯅꯣꯝꯃ ꯁꯨꯝ ꯍꯪꯅꯤꯡꯕ ꯇꯥꯟꯖꯥꯗꯨꯗ ꯂꯤꯡꯖꯦꯜꯒꯤ ꯐꯣꯟꯗ ꯔꯤꯡ ꯂꯥꯛꯑꯝꯃꯤ ꯌꯦꯡꯂꯨꯕꯗ ꯅꯤꯔꯖꯀꯤ ꯑꯣꯏꯔꯝꯕꯗꯨꯗ ꯂꯤꯡꯖꯦꯜ ꯁꯥꯏꯂꯦꯟ ꯊꯝꯖꯤꯜꯂꯒ ꯐꯣꯟꯗꯣ ꯈꯔ ꯂꯣꯠꯂꯝꯃꯤ ꯑꯃꯨꯛꯁꯨ ꯇꯧꯔꯛꯏ ꯑꯃꯨꯛꯁꯨ ꯃꯨꯊꯠꯂꯤ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯇꯧꯔꯛꯄꯗꯨꯗ ꯐꯣꯟꯗꯣ ꯑꯝꯇꯗꯤ ꯄꯥꯏꯈꯠꯄꯤꯌꯨꯗꯅ ꯂꯤꯡꯖꯦꯜ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯝꯃꯤ ꯅꯤꯔꯖꯇ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ ꯏꯃꯥꯟꯅꯕꯅꯤꯗ ꯍꯣꯔꯦꯟ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒꯦ 이만나보도 ꯑꯩꯒꯤ ꯆꯠꯃꯤꯟꯅꯩꯅ ꯑꯃꯨꯛ ꯁꯥꯎꯈꯤꯗꯅꯀꯣ ꯁꯥꯎꯔꯣꯏꯌꯦ ꯑꯗꯨꯒꯨꯝꯕ ꯏꯃꯥꯟꯅꯕ ꯅꯠꯇꯤꯌꯦ ꯑꯗꯣ ꯗꯥ ꯁꯤꯇꯜꯖꯤꯠ ꯉꯔꯥꯡ ꯑꯩꯈꯣꯏ ꯂꯦꯝꯕꯒꯤ ꯅꯝꯕꯔ ꯍꯪꯕ꯭ꯔꯣ ꯍꯪꯕꯅꯦ ꯂꯩꯔꯝꯃꯦ ꯗꯥꯏꯔꯤꯗ ꯌꯥꯎꯔꯝꯃꯦ ꯑꯩꯒꯤ ꯅꯝꯕꯔꯁꯤ ꯁꯤꯟꯕ ꯑꯗꯨꯗ ꯀꯟꯇꯦꯛ ꯈꯔ ꯃꯥꯡꯕ ꯑꯗꯨꯒꯤꯅꯤ ꯃꯥꯒꯤ ꯁ꯭ꯇꯥꯔꯤꯡꯗꯣ ꯄꯥꯏꯅ ꯃꯃꯤꯠꯇꯨꯁꯨ ꯂꯤꯡꯖꯦꯜꯗ ꯍꯥꯏꯐꯦꯠꯇꯪ ꯍꯨꯔꯥꯟꯅ ꯌꯦꯡꯂꯝꯂꯒ ꯃꯃꯥꯡꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯑꯗꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯗꯅ ꯍꯥꯏꯌꯣ ꯅꯪꯅ ꯗꯥ ꯁꯤꯇꯜꯖꯤꯠ ꯀꯧꯕꯗꯣ ꯌꯥꯝ ꯁꯥꯡꯉꯒꯁꯨ ꯗꯥ ꯈꯛꯇꯪ ꯀꯧꯔꯁꯨ ꯌꯥꯏꯀꯣ ꯁꯥꯡꯗꯦꯗ ꯗꯥ ꯁꯤꯇꯜꯖꯤꯠ ꯀꯧꯕꯁꯤꯅ ꯍꯦꯟꯅ ꯍꯩꯅꯈꯤꯕꯗꯧꯅ ꯇꯧꯔꯦ ꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯍꯜꯂꯣ ꯅꯪ ꯍꯜꯂꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯑꯁ ꯑꯩ ꯅꯣꯏ ꯌꯨꯝꯗ ꯂꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁ ꯑꯩꯈꯣꯏ ꯑꯦꯛꯁꯀꯤ ꯋꯥꯔꯤꯅꯤꯅꯦ ꯅꯪ ꯈꯔ ꯊꯨꯅ ꯑꯝꯇ ꯍꯜꯂꯛꯑꯣ ꯑꯩꯗꯤ ꯌꯥꯝ ꯂꯨꯕ ꯋꯥꯔꯤꯒ ꯃꯥꯜꯂꯦ ꯑꯗꯨꯒ ꯅꯪꯒꯤ ꯑꯦꯛꯁ ꯀꯥꯏꯅ ꯇꯧꯔꯛꯑꯦ ꯑꯦꯛꯁꯀꯤ ꯑꯣꯏꯔꯁꯨ ꯌꯥꯝ ꯂꯨꯏ ꯑꯁ ꯍꯧꯖꯤꯛ ꯃꯥꯗꯣ ꯃꯥꯡꯈ꯭ꯔꯦꯅ ꯈꯕꯔꯗ ꯌꯥꯎ ꯂꯩꯔꯝꯃꯦ ꯃꯥꯡꯈ꯭ꯔꯦꯕ ꯑꯁ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯒꯥꯔꯤ ꯊꯧꯕꯁꯨ ꯃꯥꯜꯂꯦ ꯍꯜꯂꯛꯑꯒ ꯍꯥꯏꯔꯣ ꯒꯥꯔꯤ ꯃꯈꯣꯟꯗꯨꯅ ꯑꯃꯇ ꯇꯥꯗ꯭ꯔꯦ ꯍꯣꯏ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣ ꯑꯩꯁꯨ ꯀꯨꯏꯔꯛꯑꯔꯣꯏ ꯅꯍꯥꯟ ꯅꯣꯏꯗ ꯂꯥꯛꯃꯤꯟꯅꯔꯝꯕ ꯔꯣꯁꯟꯗꯨꯅꯤ ꯑꯗꯨ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯑꯁ ꯚꯥꯞ ꯃꯦꯟ ꯇꯥꯕꯖꯥꯠ ꯅꯠꯇꯦꯗ ꯌꯥꯝ ꯂꯨꯕꯒ ꯃꯥꯟꯗ꯭ꯔꯣ ꯃꯥꯒ ꯀꯣꯏꯅꯔꯝꯕ ꯅꯨꯄꯤꯗꯣ ꯃꯥꯡꯈ꯭ꯔꯦꯅ ꯄꯥꯎꯗ ꯌꯥꯎꯋꯦꯌꯦ ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯏꯗꯣ ꯁꯤꯇꯜꯖꯤꯠꯁꯨ ꯍꯥꯏꯗꯣꯛꯂꯨꯔꯒ ꯑꯁ ꯀꯔꯤꯅꯣ ꯑꯩꯅ ꯑꯃꯨꯛ ꯇꯝꯗ꯭ꯔꯁꯨ ꯌꯥꯕ ꯋꯥꯁꯦ ꯑꯃꯨꯛ ꯇꯝꯃꯨꯔꯤꯁꯤꯅ ꯑꯁ ꯋꯥꯔꯤ ꯍꯧꯗꯣꯛꯐꯝ ꯈꯪꯗꯕꯒꯤ ꯑꯩꯁꯨ
asumna mathanda khanjarami lingjeldi masadu chingnaduna iung unglaga leirami nangna nahan thabak ama chatminnarusi haibado adudi kamai dawkrage ha karibo ngaha nangna thabak ama chatsena haibado o adudo nongma chatminnaruse kadai deno chatoisina kai lege moirangdani thabak ama khakini aidi maramdo khangningi ko kaisu leiba maram nateda mi amasum unaruba khakangni sital jitna yenglubada lingjel do masado ithak thakatpa wakhal khara nungai tabagi inok nok tabaduda sital jitna kaidawragi nang aside nahan khaiga manade yam hainadaba male karim tawdi da sital jit da sital jit ko bana hena nungai rabo lingjel so ikai ku noklaga karisu khumba ngamlamde mathamoi dadi haifam khangdaba ihul amadi phobugum tawri adabu nungai gadoriba numit ase magi charang naribu wakhal mayumgi thodok mayam sna mabu kuina harau bangam hande lingjeldi atopa wakhal oina amuk khalami aina jingnari sidi nangonda kamaina tamdoino nanga iga phasana khangnabu sunate makoi ani wari sara sarga sum lakpada lingjel hoigi lerak mapa yorokpada yarani ai swaida dam lehurake yautura sidi aswaida khambige lambi manung thausilakpada lingjel hoigi thongkal mayada gari khara yamna khamduna leiba ubada mathanta khalami kaitawra jano amu lingjel di masada pakhatuna yarani ai swaida lejahurage ngasidi noida mi yam lakpa male phare ai su chalage nongma phajana amu unarase ngasidi marang su tore ai su nungai tre hoi kisu kaide nongma amuk thingnarase da siteljit asumna hairaga prap makhogi konthonglomda changsin khre siteljit matomta khalli kaitora busano ngasidi masi kainomi tawtowi masaga ngamdrajala lingjel mayum heksangbaga makhogi sumangdu mi mayam tinduna lerami roni gi mapam gi mi khara lakli bazani roni mang kibagi matangda marai khara yetnaraga lerami roni gi mamana ai khoigi di adu ada khangde isana pido mang basu ya roi haisini ai khoina mang hanbadi nattedana ai khoisu kanna hotnari thibe abasu thiri kadi kamdau sige to punna sangaga thiminnabagi mahutta ai khoida sum onsiladi onsilakradi kaino mi gi di masane mangise imung ani du khara awai akhum tongnarakpadagi chinga khatnarakpadu oirakpadagi lingjel hoigi lekai gi mi singso laknarami aman amuk hairai yumse mai thagadabani lingjelna kaidobai aikhogi yum mai thadoino nupa amana video kanna namduna leibadu uraka kumhai natiye aikhogi se video lawriba inau ibungo nangi video do matang yamna saba khara watpa male wari se imung ani khaki wari ne sida topa imung na kuthingjin birakano police khara so laktuna kaino mayamna to birisibo chalo yum da lebirso asumna laikai gi singdudi tansin kre somdana rosan siteljit ka wari sanaduna lerami aduda nangna duk yamna khanjiluri dobu kariginoba nangi nupi maksu nate nanga konerami haiba khaltani adusu lohonkraba magi nupa duna sabigedaba mathado nangna oine sabidaga leiraba as nangna khangdaba wa yamna leine bhai ai matha yamna sare ha hoi aina khangdaba budi lerambe adumadi aisu khangjako aduda yamna hena khanjindraga su yai haibanida adugi saruk lohongnaba tawrusi aingonda gadi yam haidai nangso aina ngasi hairabani as phagi matang sate da bhai phare ai som chalage pungse thingjile ko namuk lake asumna rosan sadum thokre siteljit ngaihak pothaduna magi phone da sum facebook paidubada video ama thagadak pathinnerami video se lingjel hoigi imungda irang thokibagi video duni lingjel thoklakpa ubada mahak mamit sangdoktuna ngakna yenglami ngaiko sidi lingjel natro kaidoba yaurusano mau amamang kibagi matangda nupa mayumga nupi mayumga ungkhatnakiba kaino rosanna khangnaramba nupi haise lingjelgi manamase oijala makhoigi sisa manungda wa amadi leramni sina oitai ngasai lingjelna wakhal inung nungai tabugam tawkibado aidi sigi warise khangsu khangude somda achauba police station amada police ka wari sanaraga lerami nupa amadi chingni sir maga lona phone toina wari sabadagi aina su phabi yakre mangonda chelamgadra hainadi khali sir
नुपादुगी ममिंग मथा लेफम गुंबदी खंग्रो मानदी हैरक्ट्रे अदुबु अइनि सुम टिकेट पदा मागा आइगा खंगनद्रिङैदा हैरांगोइ थोंगि रोशन कबु नुपा अमगा हाना मरी लेनेरमि हाइसा नंग सुनंगी नुपीसी सेनाब खरदि वालिको नंगदि कैदरोगले अइखोइना ताबददि अयाम्बा मतमदा युदा थागा लेना ताइने नुपी मयुमदगी कंप्लेन लाइसिसु नंग ngaurga phubi saibi tobibagi leibangam yum thadokibane nangi mathakta complaint thangalaisina kamai tokseba lingjel ka tharik ka numidang do pothapam khanglamde onthokpagi lila haibaduni da tawribase hello kamai tawrgese khara inthanarabo khara din thanare kari haina khrage hapta sigi manung dei khoisu phangnaba thirake haina khredana kaino adudi soidro theminase haidoni kaino ekoina manghanbra masana pidubo moigisu masana tro moisu thigidamni kaino ado aigi wadi mangonda yam toina phone toriba nupa duda chilam no maliko madu hekta haido yadri dai bungo hojik matam si yam phattabanina tambangamde kadai ai amu paigese nang angang do hypeting biruso ibema se ima pahelake ko lingjel phone da mama da muk pahelam laga magi ka da sanglak pada thoithoi bu phamung da mama haina choiran gumna tapna kauduna lerami lingjel thoithoi bagi manak ta chingsil laga thoithoi ba se mama la ni ko asumna amuk konsin biraga phajana mahak putum halami as bhamen ta basa nate da yam lubaga manro maga koineram ban pidu mangkhrena pawde yawe adugi ni mana call doroido Daro sanga inamagasi khangnaram basala nangna kaisu khangjadab angang dugu tinne samnaraga aiga nangna basilibido aisu khanglam loi khangra karina moigi wari mem sibo tasingnamak ekogi namasi jenkhra basala hojik phoba paw amata phangdribasi karigi oijano ahing thengla phaw sital jitun thaba yaramde lingjel hoigi wari khanglubadagi masu nungai taba phawbagi lingjel gidamak adum khallaga lerami lingjel so hip laga tumda bidal lerami sital jit lingjel da call toruklami hello da sital jit nang na sa kaisu tawda banatro kaisu tawde no inamagi pawdo ai nga sai da khangda ngai ri yam nungai te su tabada imung anisu matayam sanare tek kaidana mafam sana leram voice yam khanjilanu ado aisu da sital jita kanyam tangge kaino hangu nasai da sital jitna haiba daro sanga khangnaram manupi ama mangina haibdo ado maga sen di sende ko chilamoy da dure rosan doi khoi disu lami ngai ado gumbagi wari di amata hiramde nangsu yam hinjanna khalurano haying university laktora ai matam kharadi laro shirana khale karige ai wahi gese masina nangi study da sohon mari phate ko mayam ne tang nare sigi matang da aisu khumba wari khumurano tuminna dam leitho ado class to sang na di adum salo nong mapuni ga Michael ga fast food amada sakpo chamin naraga lerami kaino nangna haine habito hairo hoi ba singaingam dabu ne tawdana o ngaingam dab nati ye bungo ai ke sampata mok chatoi ne ngasi meeting leye nang maira pai bi gi secretary ra kaino masu oi haidai haima nang haidu din ha kaino look amagi o adudi look ne maira pai bi nati nupi look o hoi adu ne ba adu maina ma haiki bane ba ado noigi look to kari tawi samna hairabada nupa noigi enti look nida noina gyam nusi daba look to adune haidi nupi da utne biba gumba adugi aikoine wari sabiba nupi gi thongna ga happy ba adugumba gi look nida is enti look kaina adu aduk faridudi ai de dugumba do support yam tawi kaino nang de adugi sinpham do pakchai chen phabanina ko nang na thadharam do khadang do nang si wayam ngangi oiba mutna mut electric sida nathanda ngang hawragera aislage anto ngai khomi se phamuse saukhino base huren lingjel hoide su satoi ne ba ai thenga ne base ngai ko
Lingjil haraga lingjil gi manam ado mangkhre haidu chumjatlabadu bo. Ado maina hai. Adu gi susalu ge tawbane ba moida. Karam hai tawrino khangdi namado. Ado ai sunangonda ngasidi wamta haige. Kai wano mo. As kaisu leba nateda. Ai gi mating am khata pangbidaba yadreba. Kari mating no mo. Paisa ga di harakanu ko. Ai paisa paide. As ko paisa gi nati erik pi. Yam lubu wani. Haying ibani thabak ama saluse. Aduda khangani aigi wase. Aina nangonda thajabagi nangonda wase haibani ko. Adu nang so do mai ni sum tawle badi yaroida. Nupi do kamai tawgi khotki do haibet ying thobadi aidana. Nang so mahora bra. Ekoi imaga babaga na hayo na insile wiramni. As matam hindukran nemi. Nang na thenga gadi aisu thengleba. Nang hana huang bagi ayaba pirabane aina permission granted matam gi wadi ekoi angang yamoidi. Okay. Aina observe tawbada ahong bakadadi uba phangya. Kari ahong ba? Tamogi decision se kharadi change tawba maleba. Mamang da hai ki buwa do hauji khara phongtare ise. Yare, Mr. Psychology sir. Better focus on your studies. Seems like you are waiting for someone. Siya, how can you say that? Nang na hana hong bagi ayaba pire hebdo. Aduna first point. Next ay ko yam nang ngoidi. Wahish na takpadi soidra makino hongani. Adabu matam di wali. Maybe you are waiting for someone. Adugi decision do hana lauram manati hebko. Aduna obviously I can say that you have changed your mind and that's a very good decision. Hay pa dengang na. Adu tamo. Hay ro ba. Kana na napido. Nang thula kan da ko na hireke. Okay, naireke. All the best. Masing ang si diba. Madi aigi na ko nati. Aigi asing mamarup amasun. Ay na honglakpa, ay na walakpa. Madi lo na makhang mga ba. Aise, nungsibagi lambi sida khong sa mukha nadi thanjlaroi khankrabani ko. Adabu nimit khutingi magi wakalta asum chingsilakliba sina karige. Blog hango habne lingjel. Daniras, nang naso yam ni kay ba khangdriba sibu karigino. Nangi ne pidida tawru susalo. Aingonda kol amuk hana tawro kanu. Nang mak ningonda dum na haibang amlabo ko. Yare, ay kari imda taningdre. Phone chakat tawro kanu. Ay ngakting ingna lege. Ngasi tawro isi na aroy boyro. Kuidaw sawat pa ne. Kari tukse na. Kari gino, phone chakat sum tawro isi bo. Namay dadok yam ni kay ba khangdriba dubu kari gino. Sorry. Ay ma, dasitel jitse thamkre. Dasitel jitse ingunda kaira male. Aisu hanatu na yeng diha wai ba. Kamai tawni. Phare. Message oina tharake. Ai dasitel jitne khangmudre. Haujikido. Saunu ko. Ai dasitel jita adumaina haigi na haiki bidi nate. Kadai da no Michael, nang na ipuri sibo. Lape ko. Ay ko na laisa. Yaudore. Somdelaw. To, asida yung mama laisa ubra. Asida neba. Law, chako. Itay ma. Ho kanano? Itay ma ay ne, Michael ne. Thong siyong tahang biyo ba? Lai. Inama. Asum na makoy ani sa imong dasang laaga, puniso Roni dagi wari taramli. Inama, masigi damakta isa itomda si jagi khandadi pate. Kay daw bugi pukning aduk yam na somtharibano. Ay koy asuk yam lariba sidi. Nganta na tom action lakhulam baya basida. Ado. Itay masing asidagi nuay gi manakta oina thambiba yagadro. Inama.
ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯑꯣꯏꯅ ꯂꯩꯔꯨꯔꯁꯦ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦꯗꯣ ꯑꯩꯈꯣꯏ ꯑꯍꯜꯁꯤꯡꯒꯁꯨ ꯇꯥꯟꯅꯔꯁꯦ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯑꯩꯕꯨ ꯇꯥꯃꯣꯅ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯊꯥꯖꯗ꯭ꯔꯦ ꯍꯥꯟꯅꯗꯒꯤ ꯁꯥꯎꯔꯒ ꯂꯩꯕꯒ ꯍꯧꯖꯤꯛꯇꯤ ꯍꯦꯟꯅ ꯃꯩ ꯍꯧꯔꯝꯃꯅꯤ ꯃꯥꯗꯤ ꯌꯥꯝꯅꯗꯤ ꯐꯕꯅꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯃꯥ ꯈꯛꯇꯅ ꯈꯪꯕꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇꯕꯅꯤ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤꯅꯤ ꯍꯥꯏꯗꯅ ꯇꯥꯃꯣꯅ ꯌꯨ ꯊꯛꯈꯤꯕꯁꯨ ꯑꯩꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯈꯪꯂꯛꯄꯗꯒꯤ ꯊꯛꯈꯤꯕꯅꯤ ꯅꯨꯄꯥꯗꯨꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯏꯅꯝꯃꯅ ꯇꯥꯃꯣꯆꯧꯗ ꯐꯖꯅ ꯍꯥꯏꯔꯝꯃꯒꯗꯤ ꯈꯔꯁꯨ ꯐꯔꯝꯒꯗꯕ ꯔꯣꯁꯟꯒꯤ ꯀꯣꯜ ꯂꯥꯛꯄꯗ ꯇꯥꯃꯣꯅ ꯐꯥꯕ ꯌꯥꯎꯈ꯭ꯔꯦ ꯇꯥꯃꯣꯁꯨ ꯌꯨ ꯊꯛꯑꯒ ꯑꯗꯨꯝ ꯍꯜꯂꯛꯄꯅꯤꯅ ꯑꯩꯒꯤ ꯋꯥꯁꯨ ꯅꯣꯡꯃꯇ ꯐꯖꯅ ꯇꯥꯕꯤꯈꯤꯗꯦ ꯑꯩꯉꯣꯟꯗ ꯍꯩꯅꯗꯕꯒꯤ ꯃꯇꯧꯗꯨꯝ ꯍꯦꯟꯅ ꯎꯠꯁꯤꯜꯂꯛꯈꯤ ꯑꯩꯁꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯦ ꯍꯥꯏꯅꯕ ꯐꯅ ꯀꯨꯏꯅꯗꯤ ꯉꯥꯏꯔꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯨꯝ ꯂꯨꯁꯤꯜꯂꯛꯄꯗꯒꯤ ꯔꯣꯁꯟꯒ ꯂꯦꯝꯕꯒꯁꯨ ꯇꯤꯟꯅꯁꯤꯜꯂꯛꯇꯨꯅ ꯌꯨꯝꯗ ꯐꯥꯎꯕ ꯂꯥꯛꯁꯤꯜꯂꯛꯑꯦ ꯔꯣꯁꯟꯅ ꯅꯣꯡꯃ ꯐꯣꯟꯗ ꯍꯥꯏꯔꯛꯈꯤ ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯅꯕ ꯑꯩꯒꯤ ꯅꯛꯅꯕ ꯃꯤ ꯂꯣꯏꯅꯔꯤ ꯍꯥꯏꯗꯅ ꯑꯁ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯕꯨ ꯀꯔꯤ ꯀꯣꯛꯅꯕ ꯃꯥꯒꯤꯗꯨꯕꯣ ꯑꯩꯈꯣꯏ ꯂꯦꯝꯕꯒ ꯇꯤꯟꯅꯁꯤꯜꯂꯛꯏꯕ ꯄꯨꯝꯅꯃꯛꯁꯦ ꯃꯥꯒꯤ ꯇꯥꯛ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯑꯩ ꯑꯃꯅ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕ ꯏꯃꯨꯡꯗꯣ ꯍꯦꯟꯅ ꯃꯍꯤ ꯂꯥꯡꯍꯜꯂꯦ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯂꯛꯈꯤꯕꯅꯤ ꯄꯨꯔꯅꯤ ꯏꯅꯝꯃ ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯑꯩꯈꯣꯏꯅ ꯐꯅꯕ ꯁꯤꯜꯂꯒ ꯂꯣꯏꯔꯦ ꯁꯣꯝꯗ ꯑꯆꯧꯕꯒ ꯊꯔꯤꯛꯀꯁꯨ ꯊꯣꯏꯊꯣꯏꯕꯗꯨꯕꯨ ꯗꯣꯛꯇꯔꯗ ꯄꯨꯔꯛꯂꯝꯃꯤ ꯗꯣꯛꯇꯔꯅ ꯑꯣꯕꯖꯥꯔꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯩꯁꯨ ꯌꯥꯝꯅ ꯊꯣꯏꯗꯣꯛꯄ ꯑꯅꯥꯕꯗꯤ ꯂꯩꯇꯕ ꯃꯥꯜꯂꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯑꯗꯨꯕꯨ ꯑꯉꯥꯡꯁꯦ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ ꯐꯤꯖꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯃꯌꯥꯝꯅ ꯀꯦꯌꯔ ꯍꯦꯟꯅ ꯂꯧꯅꯕꯒꯤ ꯑꯗꯨꯝ ꯐꯍꯟꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯦꯟꯇꯦꯂꯤ ꯂꯥꯛꯄꯗꯗꯤ ꯊꯋꯥ ꯁꯥꯗꯕꯒꯤ ꯍꯦꯟꯖꯤꯟꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯩ ꯍꯤꯗꯥꯛ ꯈꯔ ꯏꯖꯔꯒꯦ ꯃꯁꯤ ꯆꯥꯡ ꯅꯥꯏꯅ ꯄꯤꯖꯕꯤꯔꯒ ꯑꯃꯨꯛ ꯄꯨꯕꯤꯔꯛꯑꯣ ꯐꯅꯤ ꯗꯣꯛꯇꯔ ꯁꯦ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯡꯁꯦ ꯄꯤꯖꯕꯤꯔꯣ ꯑꯗꯨꯒ ꯑꯃꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯥꯎꯅꯕ ꯈꯠꯅ ꯆꯩꯅꯕꯒꯨꯝꯕ ꯑꯀꯤ ꯇꯨꯖꯤꯡꯕ ꯐꯥꯎꯍꯟꯕꯁꯦ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯉꯥꯡꯁꯤꯒꯤ ꯃꯃꯥꯡꯗ ꯇꯧꯕꯤꯗꯕꯅ ꯐꯩꯀꯣ ꯃꯁꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯥꯏꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯍꯜꯂꯤ ꯁꯣꯝꯗꯅ ꯊꯣꯏꯅꯨ ꯂꯤꯡꯖꯦꯜ ꯍꯣꯏꯗ ꯂꯥꯛꯑꯒ ꯂꯤꯡꯖꯦꯜꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯅꯪꯁꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯀ꯭ꯂꯥꯁꯇꯣ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯑꯣ ꯀ꯭ꯂꯥꯁ ꯍꯥꯏꯔꯒ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯉꯛꯑꯦ ꯀꯩꯅꯣ ꯅꯣꯏꯒꯤ ꯁꯤꯡꯒꯔꯒꯤ ꯋꯥꯔꯤꯅꯤꯗ ꯉꯁꯥꯏ ꯌꯨꯍꯦꯟꯕꯤ ꯍꯣꯏꯅ ꯉꯥꯡꯅꯕꯗ ꯅꯣꯏꯒꯤ ꯁꯤꯡꯒꯔꯗꯣ ꯃꯥꯒꯤ ꯑꯦꯛꯁꯇꯣ ꯀꯥꯏꯅꯈꯤꯕꯗꯒꯤ ꯂꯨꯍꯣꯡꯉꯔꯣꯏ ꯀꯥꯏꯅ ꯋꯥꯁꯛꯈ꯭ꯔ ꯃꯥꯜꯂꯦ ꯃꯥꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯃꯥꯒ ꯈꯪꯅꯔꯝꯕ ꯅꯨꯄꯤꯗꯨꯒ ꯃꯣꯏ ꯈꯪꯅꯕꯒꯨꯝꯕ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯅꯨꯄꯤ ꯑꯃꯁꯨ ꯃꯉꯣꯟꯗ ꯉꯥꯎꯕ ꯃꯥꯜꯂꯦ ꯅꯪ ꯅꯍꯥꯟꯒꯤ ꯃꯥꯒ ꯆꯠꯃꯤꯟꯅꯈꯤꯕꯗꯣ ꯅꯣꯏ ꯑꯅꯤ ꯈꯪꯅꯕ꯭ꯔꯥ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯦ ꯆꯨꯝꯅ ꯇꯤꯟꯅꯕꯅꯦꯅ ꯍꯥꯏꯈꯣ ꯌꯥꯗ꯭ꯔꯣ ꯃꯣꯏ ꯃꯌꯥꯝꯁꯤꯅꯕꯀꯣ ꯑꯗꯨꯒꯨꯝꯕꯗ ꯁꯨꯝ ꯊꯤꯒꯠꯆ ꯂꯩꯔꯕꯅꯤ ꯍꯥꯏꯔꯤꯅꯦ ꯑꯩꯁꯨ ꯆꯨꯝꯅ ꯁꯨꯝ ꯇꯤꯟꯅꯕꯅꯦꯅ ꯅꯍꯥꯟꯗꯒꯤ ꯑꯩꯁꯨ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯦ ꯃꯥꯗꯣ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯝꯗꯧꯁꯨ ꯃꯥꯜꯂꯤ ꯑꯩꯅ ꯊꯤꯅ ꯉꯥꯡꯈ꯭ꯔꯦꯕ ꯅꯪꯗꯤ ꯀꯔꯤꯒꯤ ꯁꯣꯏꯕꯅꯦꯕ ꯑꯩꯁꯨ ꯅꯤꯔꯖꯇꯣ ꯐꯣꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯛꯄ ꯏꯕꯥꯅꯤꯗꯣ ꯍꯟꯖꯤꯟꯅꯔꯁꯦꯅ ꯑꯩꯁꯨ ꯏ ꯀꯥꯔꯛꯄꯗꯒꯤ ꯆꯩꯔꯨꯕ ꯑꯩꯁꯨ ꯃꯥꯏ ꯊꯛꯄꯒꯤ ꯌꯦꯡꯉꯨꯗꯅ ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯄꯗꯁꯨ ꯅꯤꯔꯖꯅꯦꯅ ꯆꯩꯔꯨꯔꯦꯕ ꯑꯗꯨꯗ ꯏꯀꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯄꯥꯎꯒ ꯑꯝꯇ ꯐꯥꯎꯔꯛꯈꯤꯗ꯭ꯔꯦ ꯏꯀꯥꯏ ꯇꯥꯕ ꯑꯗꯨꯗꯤ ꯁꯣꯅꯨ ꯅꯨꯄꯤꯁꯤꯗꯤ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯕꯅꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯜꯂꯛꯇ꯭ꯔꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯍꯟꯗꯛꯁꯦ ꯏꯁꯥꯁꯦ ꯈꯣꯏꯗꯣꯛꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯄ ꯃꯊꯥ ꯁꯥꯕꯒ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ ꯍꯌꯦꯡ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯥꯛꯑꯣ ꯋꯥꯈꯜꯗꯣ ꯈꯔ ꯏꯪꯅꯕ ꯁꯣꯝꯗ ꯁꯤꯇꯜꯖꯤꯠꯀ ꯃꯃꯥꯒ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯗꯣꯛꯈꯣꯀꯣ ꯃꯤꯒꯤ ꯃꯆꯥꯗꯣ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯏꯃꯥ ꯍꯣꯏꯅ ꯈꯜꯂꯤꯁꯤꯕꯣ ꯍꯩꯃꯥ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯕ ꯌꯥꯔꯗ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯒꯗꯕꯗꯨꯗ ꯏꯃꯥꯒ ꯏꯃꯥꯕꯨꯀꯅ ꯍꯦꯛꯇ ꯍꯥꯊꯨ ꯇꯧꯁꯤꯜꯂꯝꯃꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯍꯩꯃꯥ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯗꯤ ꯁꯤꯕꯨ ꯅꯪꯅ ꯊꯤꯔꯛꯄꯗꯨꯃꯗꯤ ꯏꯃꯥꯗꯤ ꯊꯥꯖꯗ꯭ꯔꯕ ꯌꯦꯡꯉꯣ ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯑꯦ ꯄꯥꯡꯒꯟ ꯁꯣꯟꯖꯤꯜꯂꯛꯑꯕꯅꯦ ꯋꯥꯈꯜ ꯈꯔ ꯇꯥꯟꯅꯁꯤꯀꯣ ꯅꯨꯄꯥ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯦꯡꯉꯣꯏ ꯅꯪꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯟꯈꯤꯔꯣꯏ ꯑꯗꯨꯕꯨ ꯀꯣꯟꯅ ꯌꯥꯝ ꯅꯤꯡꯉꯝꯃꯣꯏ ꯌꯨꯝ ꯊꯦꯡꯅ ꯄꯥꯟꯕꯁꯦ ꯅꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯈꯔ ꯇꯥꯁꯤꯜꯂꯨ ꯍꯣꯏ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯝꯂꯒꯕꯨꯗꯤ ꯏꯄꯥꯗꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯃꯥꯅ ꯁꯤꯜꯂꯤꯕꯁꯦ ꯑꯁꯤꯁꯨ ꯑꯐꯕꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯤꯇꯪꯗꯤ ꯄꯤꯕꯤꯈꯣ ꯀꯩꯗꯧꯕꯒꯤ ꯕꯕꯥ ꯃꯇꯝꯅ ꯂꯣꯏꯅꯃꯛ ꯄꯨꯖꯔꯛꯀꯅꯤ ꯏꯃꯥ ꯌꯥꯝ ꯆꯪꯁꯤꯜꯂꯨꯈꯤꯅꯨ ꯋꯥꯔꯤꯗꯣ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯂꯩꯔꯛꯄ ꯌꯥꯏꯀꯣ ꯅꯪꯒꯤ ꯑꯄꯥꯝꯕ
hai adudi nangi pambado hairudana kananoba kari lamdaginoba aikuda mayeksin hairudana isage pambado nang na pamlibudo kanano hairo ne bungo o aigi research se doiraga kona tapna hairage aise phajana khangnadriye hai nupa masa nang isile thoknaba senba gadi nate ko moi baba mage pambadi lere jatlo asibuna han kaiga manade mi mado nang na khara phajana hangdo aina khara taptharaga sillu hairibido asinani ne noi bamuk haido khidro isa ke pamba bulerebadi haido khrasu kaisu kaide tau noi nupi ne loina muk shiro sigi matang simadi aduga na sanu pase lohongbugi wase hek hodokpaga leiraga siengi to bomadi yawrise kaya di thajarnu ko sa yengko magi matausi ai di kaya thaja phate ko somdana amuk purnina makogi lupki mi singda roni ki wadi pumbalirami roni ki apam pamda loina maktaraba matungda nupi amana asumna hare nupa sina nangonda blackmail toroki haibigi proof tu leitragadi aikoina su masida kaisu tawbungamdo inamana record tawhoba wari sanabagi recording amata lehaudrabra adugumbade aisu khaludabανina amata lahodre adugumbadudi loksu lahogadabane bema mathangdadi panganu nangsu nupi aikoina panglubadagi niko nupa singna kudong saba loreise aikoidi asonbini tolabini haibigi wakaldo thado nang lande adubu nangna pangbasini nange soiba hojikti mayam su wawa loinamak launare yare tokpiro seise yare haukrabadi haukre ado hojikti ise nupa duda phone to halaga kari khumake du yengsidana asengbara sengdabra do phare adudi nupa du gi number do nangonda yauragadi aigi phone stagi call to sulu sebema aduga aikoi basu tahalo nang aikoi nakta leyadi khanganganu ko asumna hairaga nupi amana magi phone du roni de pirai roni masadu kharadi pakat pa phoromi purni ge tawraga number du met laba matungda phone du table mai de thamlaga loud speaker thadok laga call tormi fana koina ring sat laba matungda rosan du phone pekalei hello ai khangbra hello kanano ai khangbra ba nangbo kanano ai di khangtrene nang na aigi imung munung kangkhong chahen ba pamkibudo aingonda blackmail tawduna ki halaga aigi ipurabiga kainanaba nangna thakiba langda aina handura selidi khanganu asengba chumba dudi aina soidram ke khanlagani roni natra hai hojik nang kadai lerino mado nangna hangbagi mathau tade nangi asengba saktam nangna aingonda haikiba aibu kihan kiba punamakto loinamak khangnarak nate nang kadai lerino habani hojik yare recording do section na thamo yarani ai report ama ikhalage nangna makha tana hainingba leiragadi dum hairo horene midang noigi emung munung su kauraga wari do phajana sarase nangna hainingba phongdok ninglibadu su aikoi gi manakta leringai sida dum phongdok se hoba yanaba university da lingjeldi seteljit na mangonda waraukhre khanduna amuktangi sengdoke na seteljit na hek legenba mafam duda mahak pungairaga lerami fana kuina ngairaba matungda seteljit sulami ma hek lakpa ubada lingjel magi manakta prap changsilaga nahan gido ai soikibane da ha karibo nahan aina phone da haikibado aidi da seteljit ne nangang kibadi nati o adudi nang nahana singdokhrududi ai saude asingmagi saudabro aise mayam thakpane ba numituda aise mige su khanaramba adugi neba nangbo mi khatnabaga haibrane haiteda khatnaba budi nataba aduda yam usitaba manba adugi sum ngangamba kanano haisibo sum minida kon hairage adui numito aidi dana ingunda warauramani na khanbada ahingam na tomba yade is adomani ka tobra haise tawe aidi mi na ingunda ga lana lawkibase yam nungaiti adom khallaga legale adudi aisu tawe numito aisu haipedi kaibedi phawe ado nangna message tharak paduda kharadi fare message pathoga hanbiraktribeduna karige sum nangsu wakhal nungai tabagumba malena kona tapna wari sarage na khanba asengbaidane asengbaine aisu somda yumgi pressure khara leiba adugi su wakalse khara nungai taba kari pressure no haisipa kari yoinege lire
lohongasi sinidana adudi yam fai kaino mi matang sarakpagi ima hoina hairene as katai digi matang sabano da mi ai angang yam oiri kaino da bo aigi punsida aina khwaidagi nungsijaki bi mahaktuka kaina kibuna mitudagi punsida ai nungsibagi lambi sida kong amuk ana thangjilaroi khanki lingjel no madagi sap lepki sital jina makha tare kana gombi amatasu hanna yinglaroi haina lepiraba ise nongma ikhang khanghodana kana gombi amaka thingnaki aina sakki bosak aina lepki ba phire mana nongmagi sum manakta ibu tapna singsin kibada aigi wasak aigi phire tudagi lapna amuk aibu sintho pirakli madudi kanano nongma matang sabada hairaki da sital jitna khalise aidi oiramaro mayam na masak khanaraba masak matau da watpa leitraba mina koitan tanariba nangna kaisu leitrabi ai amada nungsiramgani haibadumadi mangda phoba imangchai kaidawre ha kem tawde ado nangdi master se lorka kidawge no khangji exam gumba su thabi ai yam pai kana hono ado nangi su wari share tawning baga leragadi adum toro koi ganu karim leiteda kona fasin haibige asauba napa duda chen masu natragadi madi kadaida hojik poba asingba langla langjil amata khangdriba sinadi aidi yam jingnare bo asauba ai su napa duda chilamadi na khanbane ma matam naga matam fattabasida fatanung daga muk thoomadi pikliba nasa sina kamdauba kari matau nune aibo masi pumnamakse nangna sauribani do haidana yuda thaga sum leiba kari mata yingsandaba adugi neba isu asida kari amuk oihodoribanoba kanano phone laidubo phone do pakhiludana hello phone paibira ise roni ki mapore ba chobo oibirabra hoi mane kana ai khoina tawjiri se kanglei pak apun manupi kan malaptagini yaragadi horen ekhoi office ta nghtang lengthok pirakera kari lerge haisibo roni mang kibigi matang da songa wari khara sanajaninge yaragadi ekhoi gi kaisam patal lebo office ta horen nghtang lengthok pirao thamjarage kanano kari hareino moigi nupi lupki wera male ai office ta kawreini kari amuk haidinu khangdi asinamu noi nupi se ludi lu yeima nupi noine pariba porsiga yang tonbaga susari kari amuk harakadoriba noba dubo selaga yengu tabni ke neima somda so lingjel sital jitka wari maka sathari noi namagi paudi hojik phoba karim tadrabra khangdri ina mana atop nupa amada chelamgani hebadi aisu thajade rosana nungsinnarammi do noi ina mani hebadi aisu khangdude hal rosana roni na palaga so aina bab usidudi mangonda phone tori haribado rosan oirambadi yai adubu rosan gadi chelam gadabadi mande kanano mu call torisina number sisu save tawde dasidal jet ai phone amta paige ko payo hello hello ai ngarang thole hojik ai na university da laye nang lakro ha kamai tawni nang kai lege ai noi department ki u yamna hoba mafam ama lebado aduda laye lingjel khangpre khangi call toruk lebedu nearest ni haiba ma khangle lingjel sungai hakti kari khumgadabno khanglamde phone do oina kakthlaga dasital jet kona muk thingnerase ai satlamage hairam laga satlagi haina mamai le thurakpada nirasu noki tawraga ai ngasai dagi nang sida lei khangdi hairaga lingjel gi manakta chingsilai sital jitsu ingangakna leirami niras na changsilakpada sital jitsu leplaga leiramba duda bro hairaga khutchuknarami kamai tawrige nungai bro au adum nungai ri haitare nangdi kamai tawrige ada sum leiribra ai sudum nungai jari hoi ada sum leiye ngarang khaktang tholakpani bro aikhoigi sai nei kuirabani bro
ब्रोगा मुक्तंग खंगननिंगेना हाइरइसे नंगना खंगननिंगेना हाइबदो खंगनरबो सितलजित करिनो तौरिबदो मथंत खल्लुबदा मंगा सब मानै ngahakhtang di tofom khanglamde mahaksu lingjel su sauningba ikaiba pulap punsinkhre Neeraj na pairiba mahaki makutubu kanthoklamlaga wa amta hairamdabida sauna mahak senthoki Neeraj su lingjel haina kauraga tanaki Sitaljit masimadi mana sukhan khaludabani adubu itha thajadana asumna magi mitmangda uhanbaduda mathwa yamna nungaitana ningba kairaba amagumna leplaga lehawi Neeraj su lingjel bu tanaraktuna amta ngai ko haiba kaino da Neeraj nang napamise aina haise amta ta ko haiba nang block tom ta hangoba nang na suk yamne ikaiba khangdirbasibu karigino bada Neeraj migi mamangda nang na domai tawridu karigino ibani gi waridi nahana loina khrabani matung manau aiga unna basilakano ibani di karam kanda loineriba aina block thamkiba nimito adudagi ibani gi wari loina khrabani sidagi henba kaisu hainingai lete lambi satnaramba mayamsu makoi anida haiphet haiphet yengnaraga chanakhibaduna Neeraj makhon khara taptharaga wa amta ngangna khise haiba ibani khara tapna ngangoba ai asengbudo haigibako makoi ani na lambi duda adumaina hainaringaida Sitaljitsu haiphet yenglamlaga usinadaba saraga magi gari thokibadu lingjel na magi gari dudang tungdagi ohorami lingjel Neeraj ta yam sauna ngasi unnadisina aroibo oirasi da Neeraj ki punsida engundagi henbi ama thengnabasu oijaru sidagi na makha tararoisi hairaga maso Neeraj ta amuk hanna phobu yenglamdabida adumak satki lingjel su Neeraj ka kuina nungsinarapagi Neeraj ki wakal kitang di dum yauribani masu Neeraj ki soft corner amadi adumak leiribani sauningba ikaiba pendaba nungaitaba loinamak punsinkhibagi mamitigi sintharakpa pisu leithoki mahakna satkibada wahaisindu tabada Neeraj su lepliba khongphamdudagi lengba ngamkidre adum leptuna lehoki somdana achaubaga tharikasu hainakiba matung inna lupki office ta laklami nupi amana phanna lalurabasu phanna sauningba leirabasu segamaiga hainadana sifai sifate hainadana tathok tasin tongnabagi mahutta nupi khaktada maral pangsida sijillaga nisa sarga nupi bu warak watem libani haidana phu saidana tawbudu sulangani Roni gi wari tabi kita benangna acum aran khangdringai mangonda muk onsin bebaduna wari sing ase khanghanabagi pangalai kidabat Roni atopa nupa da suselamde numito mahak mathanta sijana bo hotnarambada laibak phaduna nupa masa amana kanbiramduna aikhoigi inaw amada sinarakpani Roni da blackmail torokpada chenari ba nupa dugi mathakta su aikhoigi site gi proof ka lonena complaint amadi thangaktre haujikti masida Roni da thoine hena lana longningai oidabra na khali haukiba punsida soikiba lankiba ngaknaba haibasidi haunasan landaba mibu kanabu lerangani leisaringai punsida khongpham ama soikibagi damak matung tarakpada suk chawna sithing pirabadi wakhaldo ngakting di khanthabiu aikhoigi sidi family court makti nattabanina aroiba decision di lojararoi adubo Roni na safe oigadaba mafamda masu chalhangadoribani aikhoigi di mahak leirena sombu kaujaba khaktani somna mabu amukhana phuba saiba yaudana fazana loina bigani hairagadi somna pubikhragi hairagasu yagani adu natragana somna lawsinba ngamlaroi hairagana aikhoina mapamlomda oina sinajagani nakoi aniga pambado haibiro asaubaga Roni ge dunga hektiminna leinarami nupi amana muk hainaro no eni sasat khalo Roni nangso nupa mayumda leigi haibra natragana yumlomda leigi haibra ipamlomda hangi hairagana hayeng ngaibata tharikna amuk nakoina liriba wari singduna sumba oirabadi yaragadi ibema imausinna pamayumda oina pujakhrage nupi amana muk makoi anigi wasu taki sema asauba atai kari su uramde doctor na hairakiba wa thoithoibadu wakhal nungai na thambiu haina hairakibu ningsinglai mahak nahtang khallaga aima badum pujakhrage asumna khumlai thajaru daba asaubagi pakumda Roni su harawbadi phaujarami somdana Krishnagara sikisu nimidangi pautaraga lerami maunaha amagi mobile phone da nataisa dabu hai ke haiduna kihan khanghalaki haibagi wahauda nupa ma phare faraba miyoi adudi Roshan gi paw lakpada Krishna do mamit sangdoktuna yenglami hai asidi ekhoi ibungo ga tinaba ekhoi sidaga yam lakpu nupa du natrane kaino mana toromisna ibungo tabra kai hege baba yengun he asibu nanga tinaba namanabadu natro Sitaljit su mamit sangdoktuna yenglami paw asna makatan hairi madudi Roshan thakragi mamangdagi hauna
पाउदुदा वारी लोइनमक लिथोरई सितलजित पाउदु मुन तारका लेरमी राशिना करम हाइना तौरिबा जानो ओंथोक नसु थाजखिद्रेदको मिसिंगसे माना तौबना माना फंगी हाइदुनिबा असि खक हाइरमगा मासु पाउदु मखा ताना तादबिदा मागी काददमक संगलामी नंगना सुमना तौबा मिसक अमा ओइरमगनी हाइबसिमदि अई मंगदा फोबो मंगलुदि मी मसागी वखन चेलबदि मदुगी फंगफम तोकपदमक फंगजबा ताबनि असुमना सितलजित मतोमता सोनजरमी सितलजित नहक लोंग हिपथरगा पोथारमी सपनादा माना लुहुंगलरोय हाइखिबदुसु अमुक नौहौनना निंगसिंगलमी मदुगी मतुंगदा लिंजेल अमुक मागी वखलदा चोंथोरकपगा ngasai nirasna lingjel da taukiba mana hai ki bo haidu loinamak ningsing duna lerami mahaka lingjel ga sana ki bawari makoi ani unna ki ba loinamak ningsing lubda siteljit hena hena maisak hapagum phoromi punsi simigi oina songlak daroi khaluraba anoba mayol ama songlak gi ashamadi u kibani aish adabu pumnamak aremba taramle pumnamak aingonda gi lap na satkro asi haidaga siteljit magi social media gi pau phona baya be app sing do loinamak kakhalami aduga maduga sab manana somda su lingjel su wakal mayam khalami ma su ningsing lami siteljit amangon da hai ki bo hai sing do amarom da niras ka makoi ani gi wari sodum di ningsing lami lingjel magi diary do adum hanglaga haipet hanna parami ai ki punsida da siteljit ka thimrami aina da siteljit bu khara khanjarami haibe sidagi henba ibani ki wari amade amuk leader da siteljitna aigi punsi ki wari da pikna basu pikna wari mate am pibiram bagi damak da siteljit po thakachari ai ngati da siteljit po punsi ki oina kaw badi ngamlara ai ngonda phawriba aigi mangda tatna uhli bese da siteljit ki mafam da nongmadi khanghange khankibani adabu masimadi oithokadaba manse oithoktabasu oiresan pumnamakse lotchilaga adumak thamkrake niras yu phulda ngausilaga hairum tawraka lingjel hogi konthonglomda ai usitrina tronangi sir nangi sa ai usittabani hairaga chingsilami nongsu khara suruklami amuksu machinda lingjel solamlaga konthong mapadu dadum phamthakre masadu wakhal su tadre gari asoba amagi folk light thanjilakpada mamit thakpadagi mamaido khumjilaga kanune haina laurai kananu ne akhoi konthong maya da mu lerisna achoba niresna makoi thongal da yu ngaur ga wakal tadana leibudu rami tharikaroni ga makoi ohum su pulap hanminnarakpani nongsu kanna suri mana dum naharak padu da tharik su mangak thindokuna yengi kananu ne nung marak sida haina masu haidami achoba gari dagi satkum tharaga nires ki manak chingsilaga yenglubada yu ngauri malene ibungo haina kawrami roniga tharika sukum tharai yu ngori mali mama gise lingjel su thongna romda yengduna leidingai thongal lomda yenglubada adumna tawraga lerambada ubada kedoraba janune haina khalami nimidang oibagi mambaga nonga subaga masu kedoraba nu khaningduna satin ama tawraga kumtharaktuna thongal lomda tholai sorry tamo ai chasarage asumna hairaga niras makhut ka lonaraga hawgat pangamboi ngamdaboy tawraga hawalai lingjel niras ni khangbada karigino mana tori besibo haina amukta udriba sindu ubada masu nungai taba phoromi ngai kune ibungo nangbu nong maraksida natomta karam ne satoribino yani tamo ai dum chatwa yani asumna hairaga hairum tawraga satki tharikna onthokpani da ko asiba mambasida kanano karino hanglaga mayumda thindoki bana pharoidro swagi misumande karamaya theludono siboima chatpa ngamboy ngamdaboy tawrisi nong maraksida karamai tawne natraga yumda ngahtang hek pusin biruro magi nisase hallagane sasakini phoima aduna phatau male ai pusin birage no chijangamo ibema kadai satinong to piro lingjel di kari tawgada no khanpham khangre tharikaroni ge susangkhre lingjel su sanglak-lami adubo madi hathu hoini maini amata haram dabida prap changkhre roni ge tharikadi chotlobugi tethoklaga lerami hoi sumai so amata haram dana lingjel prap changkhibaduda tharik su karinoni haina khalami tharik roni di yenglaga nangsu imung de sango mai go thoro angang do ibemagi ka da leramgani lobiruro achobana nerasu pusilaktuna mango nang hek phamhalami nangdi kadai wai degino ima baba gi number harakero somdana thoibedu mama bu ubada mama nang na han ge kadai chalui
haina peri peri tawraga mama bu ubada hanglami mama karimta satiye haujikti mama la asidi isa bana sangam drabro isa udabada imadi yang wai mama isa thadoga sukchet chatlaroye asum hairga masa bu konsin birami lingjel di masado laita phum khangdana damak lirami kari tawgadabno khanglam de maso ngai hak nong khara hangduraga nupa ama laaga niras pupu kibadu lingjel na thongnaw dagi urami madu ubada masu sor khara di hondoklami daniras nang ai buwaro gunuko handak mapoksima gidi ibani naw namuk hanjinna ba haibado oithokani thajadre nang ai bu kawthokpa ngambo isar ai su nang bu kawba tamdage asumna mathanta mapukning da khanjarami nungsiba khudingmak thungnagani leiti phongdokkiba nungsiba khudingmaksu asengba nungsiba natte phongdoktana thamba nungsibigi mahausu aibasu khanghambire punsi sigi oinasu phongani haiba thajadre masina aruibasu oikhrasan sital jitchu wakhan mon khanduna lerami mathanta mangduna magi phone da amuk yengduna lerami amuksu lingjel bu ningsing lei hek ningsing lakpaga amuk phuk hogulei phone tawsira haina amuk khalli mathamoido amuk phatharami leifam jafam khanglamdi tan yam sana mananu pa johnson gi kolami hello tamo mr psychology kedore chinbal na phonggi ngamdawa haiduk pusu hek maruba thamogi warul kayani phumduna thamli balala kari mutno nang namuk torisina hairomi kaino ba haidusibo nahan gido kaino nahan gido haibo nangi thamo yening hulhanbi as yare ko angang na larik pa gidi haidana wathi sum tole thamage se hayeng tawrage aigi wa hangi paukhum biramdana thamkiba yaro as yam taningdre ko nang adai sum fereng tureng hairani kadi haide ba yare ge yam na manslena oh adu mani hekta haira ba ingonda hairo haibane mama na ingonda hango hairak paine imana nate kadi gi no ba noi na ingonda sigum da sum hangi sibo oh ai kanam da khangna diye ai na haidudi ai lohongaroyana ai adugi decision du da stick torabani oh tasing na hongaroi na lepe hoi lepre ado no university da nupi ama koitan tanai na di hainei ne kanana haribadu namo aina khangiba adudi tanab nate he sumna sumti nabani oh thank god aina sengba haidur naba guest tawbada sumthokre hoine ado nupi du ga yam toina satmin nabadu nungsibaga phaurak tabraba yare ko nang adaidi nungdi khara di nungsirure natra kari no me maning no police na interrogation sa thabadam na sum hangle sibo maminge yogi tamo ai ikhoi ma da hai bi ge haina bado salala seba johnson asengbani ai lohongaroi nangna hangliba mayam do ngasidi ai loina mukumage sapna lohongkhraba matungda ai nupi ama thingnare karigino khangde ma ge hek wari sanaba howdobada aise ma ge manakta hek hek chingsinbagum tawki nupi do aikoi university da handak master tamlakpadagi amuka hena sutinare adubu magidi nushine sabunu pa atopa leramde tamo nupi du bukan nano ba kadi maming kauge lingjel kauge yare to sisi wase ai ning sinangonda hare besitagi hena kana gomba matara su haije haisu harer ai ngakta pothage wakhal se am ware asumna hairaka phone du thamlaga masadu wamanduna pothaki bududa tumthaki bakhang hodre mamangda muk mairaba mamita pigi ira chelaga silemagi makut pairaga ngasidi ainungna karigum khara hange nupagi pidi kapkandabagi magun lei hainaribani adubu mairaba silemada yenglaga pigi ira chelambadagi mahak kapthore karigumba ibani se kaina ki bathoklebasu magi wahai pareng adu lesindringai silemana kaino nangna do mana haribudubo mairaba nang ke doroge ibani gi nungsibase panthung yogani haiba thajidre silema kaino nangna haribudubo mairaba aduk yamna pangdabagi wangangang libudu karigino aigi asa singse nongmu gi asum kasiduk pugum toksile silema
ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯅꯪꯕꯨꯁꯨ ꯑꯩꯒꯤ ꯄꯥꯊꯤ ꯀꯣꯝꯊꯤꯒꯨꯝꯂꯕ ꯀꯣꯝ ꯑꯁꯤꯗ ꯑꯃꯨꯛ ꯆꯤꯡꯁꯤꯟꯕꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯤ ꯁꯤꯂꯦꯝ꯫ ꯀꯅꯥꯅ ꯄꯥꯊꯤ ꯀꯣꯝꯊꯤꯅꯤ ꯍꯥꯏꯔꯒꯦ? ꯃꯩꯔꯥꯕ, ꯅꯪ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯁꯣꯟꯊꯔꯛꯀꯅꯨ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯒꯤꯗꯃꯛ ꯑꯗꯨꯝ ꯂꯦꯞꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯄꯤꯗꯨ ꯑꯃꯨꯛ ꯇꯩꯊꯣꯛꯆ ꯃꯩꯔꯥꯕꯗ ꯉꯥꯊꯔꯝꯃꯤ꯫ ꯃꯩꯔꯥꯕꯁꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯁꯤꯂꯦꯝꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯔꯕ, ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯑꯩꯒ ꯂꯣꯏꯅꯔꯨꯕꯗꯒꯤ ꯅꯪꯁꯨ ꯌꯥꯝꯅ ꯀꯞꯍꯜꯂꯦꯀꯣ? ꯇꯥꯅꯤꯡꯗꯦꯀꯣ? ꯑꯩꯗꯤ ꯅꯪꯒ ꯀꯥꯏꯅꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯉꯁꯤꯃꯛ ꯅꯇꯨꯡ ꯏꯜꯂꯕꯁꯨ ꯉꯝꯅꯤ ꯑꯩꯗꯤ꯫ ꯏꯃꯥꯒꯤ ꯐꯤꯚꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯄꯁꯦ ꯑꯩ ꯍꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯑꯃꯨꯛ ꯅꯪꯒꯤ ꯑꯦꯡꯒꯦꯖꯃꯦꯟꯠꯀꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤꯒ ꯑꯩ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯁꯤꯂꯦꯝꯃ, ꯑꯩ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥꯗꯣ ꯐꯒꯠꯄꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯂꯩꯇ꯭ꯔꯦ, ꯂꯥꯁ ꯁ꯭ꯇꯦꯖꯅꯤ, ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯍꯥꯏꯔꯛꯑꯦ꯫ ꯃꯩꯔꯥꯕꯗꯣ ꯑꯃꯨꯛ ꯃꯄꯤ ꯁꯤꯟꯊꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯪꯗꯣ ꯑꯗꯨꯃꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯁꯤꯇꯜꯖꯤꯠ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯃꯤꯠꯇꯨ ꯄꯤ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯩꯅꯣ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯕꯣ? ꯃꯃꯥꯡꯗ ꯑꯁꯤꯒꯨꯝꯕ ꯃꯪ ꯑꯃꯠꯇ ꯃꯪꯈꯤꯗ꯭ꯔꯤ꯫ ꯂꯤꯡꯖꯦꯜ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯎꯈꯤꯕꯗꯣ? ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯩꯔꯥꯕ ꯍꯥꯏꯅ ꯀꯧꯔꯝꯂꯤꯕꯗꯨꯅ? ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯒꯦ ꯇꯧꯔꯒ ꯃꯪꯂꯥ ꯅꯪꯅ ꯑꯃꯨꯛ ꯑꯣꯠꯄꯤꯕ ꯍꯧꯔꯕꯀꯣ? ꯅꯨꯡꯁꯤꯕꯒꯤ ꯀꯣꯝ ꯑꯁꯤꯗ ꯀꯨꯏꯅ ꯄꯨꯊꯔꯒ ꯂꯩꯔꯨꯔꯕꯅꯦ, ꯀꯥꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯑꯃꯨꯛꯁꯨ ꯄꯨꯊꯈ꯭ꯔꯕꯗꯤ ꯍꯟꯗꯛꯇꯤ ꯍꯧꯒꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯟꯕꯤꯔꯒꯅꯨ ꯀꯩꯗꯧꯕꯒꯦ? ꯋꯥꯈꯜ ꯅꯪꯅꯁꯨ ꯅꯨꯡꯁꯤꯕꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯔꯒꯅꯨ꯫ ꯅꯪꯒꯤ ꯊꯧꯅꯥꯁꯦ ꯃꯤꯀꯨꯞ ꯈꯔ ꯈꯛꯇꯒꯤ ꯑꯣꯏꯔꯒ ꯀꯣꯝꯗꯨꯗ ꯑꯃꯨꯛ ꯄꯨꯊꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯆꯤꯡꯈꯠꯄꯤꯔꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤꯒꯅꯤ ꯑꯩ ꯈꯪꯉꯤ꯫ ꯔꯣꯅꯤꯒ ꯑꯆꯧꯕꯒꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯇꯥꯃꯣ, ꯍꯧꯖꯤꯛꯐꯥꯎ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕꯤꯔꯤꯕ꯭ꯔꯥ? ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤ ꯑꯃꯛꯄ ꯂꯝꯆꯠꯇꯤ ꯑꯃꯠꯇ ꯆꯠꯈꯤꯕꯗꯤ ꯂꯩꯇ꯭ꯔꯤ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯃꯣꯗ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯒꯦ ꯈꯟꯖꯈꯤ꯫ ꯑꯗꯨꯕꯨ ꯇꯥꯃꯣꯅ… ꯑꯆꯧꯕꯅ ꯔꯣꯅꯤꯒꯤ ꯃꯆꯤꯟ ꯃꯦꯜꯂꯒ, ꯌꯥꯔꯦ, ꯇꯣꯛꯑꯁꯤ ꯁꯤꯒꯤ ꯋꯥꯁꯦ꯫ ꯑꯩꯒꯤꯁꯨ ꯑꯁꯣꯏꯕ ꯌꯥꯝ ꯂꯩꯈꯤ꯫ ꯑꯩꯁꯨ ꯏꯁꯥ ꯏꯊꯟꯇ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗꯕꯗꯒꯤ ꯌꯨꯗ ꯑꯣꯏꯅ ꯇꯥꯏꯅꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯍꯧꯗꯣꯛꯅꯔꯒꯨꯝꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯑꯩꯁꯨ ꯏꯆꯥꯒꯤꯗꯃꯛ ꯈꯜꯂꯁꯤ꯫ ꯊꯣꯏꯊꯣꯏꯕꯁꯦ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯅꯥꯔꯛꯄ ꯌꯥꯏ ꯍꯥꯏꯗꯅ ꯗꯣꯛꯇꯔꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯏꯆꯥꯁꯤꯕꯨꯗꯤ ꯏꯕꯥꯅꯤꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯅꯤ꯫ ꯑꯗꯣ ꯌꯨ ꯊꯛꯄꯗꯨꯃꯗꯤ ꯈꯔ ꯍꯜꯂꯁꯤꯀꯣ ꯇꯥꯃꯣ꯫ ꯌꯨꯒ ꯀꯨꯏꯔꯦꯗ ꯊꯛꯈꯤꯗꯕ꯫ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯏꯕꯥꯅꯤꯅ ꯑꯁꯨꯝꯅꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯕꯁꯦ꯫ ꯇꯥꯃꯣꯅ ꯑꯍꯤꯡ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄ, ꯑꯗꯨꯁꯨ ꯌꯨ ꯑꯗꯨꯝ ꯉꯥꯎꯔꯒ ꯑꯩꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕꯒꯤ ꯃꯇꯝꯁꯨ ꯄꯤꯕꯤꯗꯕ꯫ ꯑꯗꯨꯒ ꯅꯪꯒ ꯈꯪꯅꯔꯝꯕ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯕ ꯅꯠꯇ꯭ꯔꯥ? ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯛꯄꯅꯤ, ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯄꯅꯤ꯫ ꯃꯥꯒꯤ ꯅꯝꯕꯔꯒꯨꯝꯕ ꯕ꯭ꯂꯣꯛ ꯇꯧꯔꯒꯗꯤ ꯏꯕꯥꯅꯤꯒꯤ ꯊꯥꯏꯅꯒꯤ ꯐꯣꯇꯣ… ꯌꯥꯔꯦ, ꯇꯣꯛꯑꯣ, ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯣ ꯌꯥꯔꯦ꯫ ꯑꯩ ꯑꯃꯨꯛ ꯀꯥꯔꯛꯑꯅꯤ꯫ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯌꯥꯔꯦ, ꯃꯗꯨꯒꯤ ꯋꯥꯗꯣ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯅꯣꯡꯃ ꯊꯣꯏꯅꯨꯁꯨ ꯂꯤꯡꯖꯦꯜ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯂꯤꯡꯖꯦꯜꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯊꯣꯏꯅꯨꯒꯤ ꯃꯐꯝꯗ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤꯅꯣ? ꯅꯤꯔꯖꯀ ꯍꯟꯖꯤꯟꯅꯒꯦꯅ ꯈꯜꯂꯕ꯭ꯔꯥꯕ? ꯑꯩ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯕꯗꯤ ꯄꯥꯝꯗ꯭ꯔꯦ꯫ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕꯁꯨ ꯄꯥꯝꯗ꯭ꯔꯦ꯫ ꯎꯅꯔꯒ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯣ ꯍꯦꯛꯇꯃꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯩ ꯈꯪꯉꯤ, ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯩꯒꯤ ꯑꯄꯥꯝꯕ ꯌꯥꯝ ꯈꯦꯠꯅꯩ꯫ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯑꯗꯣ ꯅꯪ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯂꯨꯏ ꯍꯥꯏꯕꯗꯣ ꯗꯥ ꯁꯤꯇꯜꯖꯤꯠ ꯎꯔꯛꯄ꯭ꯔꯥ? ꯉꯁꯤꯗꯤ ꯎꯔꯛꯇꯦ, ꯂꯥꯛꯇꯕ ꯃꯥꯜꯂꯦ꯫ ꯃꯥꯒꯤ ꯍꯦꯛ ꯂꯩꯐꯝꯗꯣ ꯑꯗꯨꯗꯁꯨ ꯎꯔꯛꯇꯦ꯫ ꯃꯥꯗꯣ ꯍꯟꯗꯛ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ꯫ ꯑꯩꯅ ꯎꯔꯤ ꯈꯨꯗꯤꯡꯒꯤ ꯃꯥꯗꯣ ꯑꯗꯨꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯒ ꯂꯩꯔꯝꯃꯦꯕ꯫ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯀ꯭ꯂꯥꯁ ꯁꯨꯛꯂꯥꯛ ꯂꯥꯛꯇ꯭ꯔꯤꯗꯨꯅ? ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯇꯣꯛꯑꯒꯦ ꯍꯥꯏꯔꯣ? ꯂꯥꯛꯇꯣꯏꯅꯦ, ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯂꯥꯛꯑꯒꯦ꯫ ꯑꯗꯣ ꯅꯪ ꯁꯤꯇꯜꯖꯤꯠꯀꯗꯤ ꯄꯥꯎꯗꯤ ꯐꯥꯎꯅꯔꯤꯕ꯭ꯔꯣ? ꯅꯍꯥꯟꯗꯒꯤ ꯐꯥꯎꯅꯗ꯭ꯔꯤ꯫ ꯃꯥꯁꯨ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯂꯨꯍꯣꯡꯉꯁꯦꯅ ꯄ꯭ꯔꯦꯁꯔ ꯌꯥꯝ ꯄꯤꯔꯛꯄ ꯃꯥꯜꯂꯦ꯫ ꯆꯍꯤ ꯑꯃ ꯑꯅꯤꯁꯤꯗ ꯃꯥꯗꯤ ꯑꯗꯨꯝ ꯂꯨꯍꯣꯡꯈ꯭ꯔꯅꯤꯗ꯫ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯋꯥꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ꯫ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯅꯣꯏ ꯁꯤꯇꯜꯖꯤꯠꯁꯦ ꯅꯪꯗꯤ ꯍꯥꯏꯐꯦꯠꯇꯤ ꯈꯜꯂꯝꯗꯧꯗꯤ ꯃꯥꯜꯂꯤꯀꯣ? ꯃꯥꯅꯗꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯈꯜꯂꯝꯅꯤꯗ, ꯑꯩꯁꯨ ꯈꯪꯉꯤ꯫ ꯌꯥꯔꯦꯉꯣ ꯏꯕꯦꯝꯃ, ꯈꯔꯗꯤ ꯈꯜꯂꯝꯅꯤ꯫ ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ꯫ ꯃꯥꯁꯦ ꯃꯌꯥꯝꯅ ꯁꯛ ꯈꯪꯅꯔꯕ ꯌꯥꯝ ꯀꯟꯅ ꯐꯦꯝ ꯇꯥꯟꯈꯠꯂꯛꯏꯕ ꯁꯤꯡꯒꯔ ꯑꯃꯅꯦꯕ꯫
Maming chatkhalaib mana sum icham chamba nangonda interest sum ulak paise. Ay di mana di nang kalam no di male. Ay na mangonda sum tinaning mo utlubagi oiramni. Asigi wase to si. Adugi serok ay su kainamta haigi toromini. Purni ga nang ganong may koida chakchase. Ay mangonda su haikige. Purni hairaga purni do haujik nangi nahan ginama na ba bike thobudo. Aduga nung sinara malene. Ima na ba bike thoba haidi. As khangdrabo he. Nahan college canteen da thengnabudo. O Michael haisibo. Haima, moy ani nung sinarabo. Aya, adug animak aingondaga hairaktiba. Moy ani khangni ba yengobo. Moy ani gilaman su yam chawna tolabane ikoina. Michael nane inama bukan biraga chekina thambiramido. Inamaga tamo chawgo su hanjin hanbire. Adudi nangna saksa silao haiba nimittuda Michael su yahulase. Mas lakserani. Aisu khalamine. Michael su nong macha kaugena. Ado mai tawbuna phadaw male. Hoy ne, ado, sinasi oy krasu nang su kainom di khaluko, Sitaljit ki matang do, kanana khang ni, maana su nang bulo na nung sijaraga leiramadi, manung da sakna adom loisin krani. Ay di adumadi thajade, nahan niras na sumangon da ibani koy na hena khangan kre. Nimitu da ay da Sitaljit ki mamang da ne, yam ikay bisu pawe. Somda Krishnagara siga wa tanaraga leirami. Isa nupa na khanjab nupi. Hoy moy ba, manaw nupa na tamlakpani. Makoy university du da handak master tami male. Masu yam kupna di khangdre ye. Lingjel kawi haibra kaino nupi masado. Wangkhairom dagi ni haibra kaino mahay. Handak marak ekoy ibungo na iung ungise. Nupi masado magi khangna ba atopa man leirame na phongdok haudre haibra kaino mahay. Manaw nupa Johnson na tamlakpada. Nupa khangna ba leiri baduna di ekoy na karigum ba haiba sitlure khaldasu nupi masadu na yanindrabadi. Ado moy ba, amuktang di laibag yang musiraba. Yabu yare e fare. Yaraktraga na makata bidredana. Yay, madusu khang na biyay. Ado tawsi hairaga na nupi masadu ki ahalaman gi maming matha laikay gado loy na makhangduro. Haigum dana. Kari laigi du laibag yang ubadi ay. Lingjel na university lakpada nirasung ngairaga lerami. Ma ubada tanarami. Lingjel! Ay na haibase amta ta khomi. Lingjel haipet leplami. Ay mathang thada muk changaneba. Ado, ay na sida leringay sida ibani phasana unaraga wari amtang di sananingeba. Nang na sumayna khangon kibase ay nungaiti. Ay gise khangon banate. Daniras na yang silhawdabagi khanghawdabani. Ay na olay ise yam kuire. Nang na hongkibase ay ngonda di nungaiti. Nang na di kay sukalam dabadi ay. Ado hayo, nang na ingon na hining budo. Daniras, ibani gi wari se, lusinarase. Daniras su, ay ngon digi hena matik magulay ba ama pangjabo izaro. Mas digi hena hiningay leite. Ay bumamalay tabi, Daniras na hayri ba makay hoy hayraga, taraga lagi dabi nupi ama on nisu ubigano. Ay di punsi supagi oy na luhong kita ba suyay. Ado bo, ay naputa kiba komduda amuk anasong sinigi hay na di ay sukaludi. Daniras na ibu thamoy sing nanung sibiram badi ay. Adobo ay di, thamoy sing nanung sibibani hay na udi. Ay ba pangyada yani na usitabani hay na kali. Inamada suyam pasi. Daniras kayam sanay. Nungay na panbo ibiyo. Asum na hayram laga lingjel so han na phobo yung lamdabi datamak satki. Niraso tumi na lep laga lehawi. Sitaljit magi gitar do khong laga wakal inong nungay tana isay ngang duna lerami. Khanghaw dana lembagi kola ami. Hello? Da Sitaljit, kamay tawrige? Nungay biri bro? Oh, adom leiriye. Nang di kamay leirige. Pao kasi sukpao, porok din ha. Yam nungay kramali ko. Adugi nante da. Atanja ama sa tabay ni. Ado ay so handaki Friday sida yung da thulakaniye. Aduga ay da hoy da ikoy sik puraga laktoy ni. Mana su daga yam khangna ningin su haibani. Sitaljit lembana ikoy chik puraga lakani hairak paduda mathamoy da karigomba nungay taba madi phoromi. Hoy, lao. Ado, nang isay anobo iragadi, isay anobo kharasu try to biyay kayo. Asum na, makoy ani wari watay sanaraga lerami. Somdana, Krishnagara siga lingjel gimayum thi duna laami. Ko na thangda phangduna sang laami, tharik lay ising sayraga leringay, rasina. Kainom tahang jige ba? Yum isibu tharik tha hoy gi yum lingjel ko bi MU daga master to reveal sabi masa amasulay ba?
ꯍꯣꯏ ꯃꯥꯅꯦ ꯁꯣꯝꯕꯨ ꯀꯅꯥ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯀꯔꯤ ꯊꯕꯛꯀꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯁꯨꯝ ꯏꯕꯦꯝꯃꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯖꯅꯤꯡꯕ ꯂꯥꯟꯅꯗꯤ ꯈꯟꯕꯤꯅꯨꯀꯣ ꯏꯕꯦꯝꯃ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯔꯛꯇꯗꯅ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯌꯨꯝꯁꯦ ꯍꯦꯛꯇ ꯊꯤꯖꯔꯛꯑꯕꯅꯤ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯑꯗꯨꯗ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯕꯗꯨꯃꯇꯪ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯛꯄꯗꯤ ꯌꯥꯏꯗꯅ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯕꯨ ꯀꯔꯝꯍꯥꯏꯅ ꯍꯧꯗꯣꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯇꯥꯡꯕꯨꯗꯤ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ ꯏꯆꯥꯅꯨꯄꯤ ꯂꯤꯡꯖꯦꯜꯒꯤ ꯃꯔꯝꯗ ꯌꯥꯅꯤ ꯏꯃꯨꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯁꯤꯗ ꯐꯝꯕꯤꯌꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯀꯔꯝꯍꯥꯏꯅ ꯌꯥꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯋꯥꯗꯤ ꯋꯥꯔꯧꯕꯤꯅꯨꯀꯣ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩꯖꯕ ꯍꯧꯖꯤꯛ MUꯗ ꯃ꯭ꯌꯨꯖꯤꯛꯇ ꯔꯤꯁꯔꯁ ꯇꯧꯔꯤꯌꯦ ꯑꯁ ꯑꯩꯕꯨ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯅꯦ ꯃꯣꯏ ꯕꯥꯁꯨ ꯈꯔ ꯍꯥꯏꯔꯛꯎ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯁꯨꯝ ꯍꯥꯏꯍꯜꯂꯤ ꯅꯣꯏ ꯅꯨꯄꯤ ꯃꯁꯦꯜꯅꯤ ꯅꯪꯒ ꯑꯗꯨꯝ ꯉꯥꯡꯅꯧꯍꯦ ꯀꯩꯅꯣꯅꯤ ꯁꯨꯝꯗꯧꯕ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯁꯦ ꯑꯩ ꯂꯣꯏꯅꯃꯛ ꯁꯨꯞꯆꯤꯜꯂꯒ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯖꯕ ꯂꯥꯛꯆꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯣ ꯍꯣꯏ ꯂꯥꯟꯅꯗꯤ ꯈꯟꯕꯤꯅꯨꯀꯣ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯑꯃ ꯂꯩꯃꯟꯗꯕꯗꯒꯤ ꯍꯥꯟꯅ ꯍꯦꯛꯇ ꯍꯪꯉꯒ ꯌꯦꯡꯉꯨꯔꯁꯦꯅ ꯃꯄꯥꯒ ꯑꯩꯒ ꯂꯥꯛꯆꯔꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤga ꯑꯝꯇ ꯊꯤꯕ ꯌꯥꯗ꯭ꯔꯕ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯅꯠꯇ꯭ꯔꯒꯗꯤꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯉꯛꯇ꯭ꯔꯕ ꯃꯣꯏ ꯑꯉꯥꯡ ꯃꯁꯦꯜꯁꯨ ꯍꯥꯟꯅꯗꯒꯤ ꯈꯔꯗꯤ ꯈꯪꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯗ ꯐꯣꯡꯗꯣꯛꯅꯍꯧꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯉꯥꯡ ꯃꯁꯦꯜ ꯍꯥꯟꯅ ꯈꯪꯅꯕ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯗ ꯍꯥꯏꯐꯦꯠꯇꯤ ꯍꯪꯖꯔꯛꯈꯤꯒꯦ ꯃꯥꯒꯤ ꯑꯄꯥꯝꯗ ꯀꯔꯤ ꯂꯩꯒꯦꯁꯨ ꯍꯥꯏꯐꯦꯠ ꯍꯪꯖꯔꯛꯈꯤꯒꯦ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯃꯥꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯆꯠꯈꯤꯕꯅꯦ ꯃꯥ ꯍꯜꯂꯛꯑꯒ ꯍꯣꯔꯦꯟ ꯐꯖꯅ ꯍꯪꯉꯒ ꯍꯥꯏꯖꯔꯛꯑꯒꯦ ꯏꯆꯥꯅꯨꯄꯥꯒꯤ ꯃꯤꯡꯗꯨꯕꯨꯗꯤ ꯁꯤꯇꯜꯖꯤꯠ ꯀꯧꯋꯦ ꯑꯗꯨꯗꯤ ꯈꯪꯉꯝꯅꯤ ꯃꯥꯅꯁꯨ ꯌꯥꯝ ꯇꯣꯏꯅ ꯄꯟꯕꯗ ꯑꯩꯁꯨ ꯌꯥꯝ ꯇꯥꯈ꯭ꯔꯦ ꯍꯩꯃꯥ ꯑꯁꯤꯡꯒꯤꯁꯨ ꯄꯟꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯃꯣꯏꯕꯥ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯅꯨꯡꯗ ꯀꯩꯅꯣꯝꯗꯤ ꯂꯩꯅꯔꯝꯃꯤꯁꯤ ꯎꯗ꯭ꯔꯣ ꯑꯁ ꯅꯪ ꯌꯥꯝꯅ ꯈꯠꯂꯨꯈꯤꯅꯨꯀꯣ ꯃꯃꯥ ꯍꯣꯏ ꯃꯥꯒꯤ ꯋꯥ ꯑꯃꯁꯨ ꯇꯥꯊꯣꯛꯄꯤꯕ ꯍꯥꯏꯕꯗꯨ ꯐꯅꯤ ꯈꯜꯂꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯣ ꯋꯥꯐꯝ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯏꯆꯥꯅꯨꯄꯤꯅ ꯌꯥꯔꯛꯂꯕꯁꯨ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯋꯥꯐꯝꯗꯨꯃꯇꯪꯗꯤ खितंग थुमलिब्रा हाइना खंजै मागी महि मसिंग तंबसि लोसिंद्रि फावबदि मसिगी वासे होय हाइबि निंगलिबा वफमसे अइखोइसु वकल तासे नुपी मसादुना बु याबिरगदि ngayo हेबा मतमदो अइखोइ ngaइजगे लारिक तंबगिदि लुहोंगगा अइखोइदा लेरगा आदगी दम तमथरसु याइदा अइखोइगिसु इसानुपी याउजदे इमौनेगा खंजरोइको इसानुपी गुमना थमजगे इसानुपादो चही सुखरदि यामसिलकपसिदा आइदि यामना कोइनदि सांगथबदि अमु पामद्रबा असुमना मखोइ अहल मसेन वारि वताइ सामनरगा लेरमी नुमिदांगदा थरिक मसानुपीगी कादा संगलामी इबेमा कइनो नंगी कासिबु फिरोल गासिबु इसाइ सेखारिसिबो लोसिलगे तोरमबने इमा सिलोरगा तौरगे आई नोट्स खरा सिलिए इमा थरिक मसानुपीगी मनाक्ता जंसिलागा फमलमी मचानुपीदा येंगजरगा मकोक्ता हाइफेट नालगा अइगी इसानुपीसे लेसाबि फारे हेबसे ngasiदा khangi imadi imagi mittadi pikta piklib angang oina ngasisu dum uri kaidorage ima ngasidi hanaga manadaba wayam nga isibo matang matam nane ado imagi bema imada singnadi hayo nangi khangna jaba nupaga leragasu imada lotta bidhairo ima madugi wado ai kona dum khangalake aseng banin he imana haise ngasai nanga khangnai haiba nupa masa amagi mapaga mamaga laaga nangbu mamo uizerage hairame aiga khangnaba niras na moy mamaga moy babaga tharai jala ima aingondaga tanaramdabida wagado sasat hektiga thokinuko aisu khangine nangi wado adugi aina isanupida hanglakige na haikibani yare khangiyo magi masanupado aiga khangbudi khangnarame hojikti pawga phomnadre adugi oiram tai nupa masaduna nangde solaga leibaduda moisu lefam khangdadana laineye karigi paw phomnokidriba nangdia maram lei kanam nate ima nahanong yam suba numita aikoi thongal da yu ngauraga leramba nupaduni achobana pusalakkiba nupa masado madi numidang da yu ngauraga aikoi thongal da dimadi aiga sauna baine ima mana ai kaisu nungsiba nate ta ne ima mana nupi atopa koige koiruraga haujikta nupi dinu hondokpirama kanda aingonda gonsilaga aina kamani yadoino ba ima aibu mama leitaba dawna ngasai aina university chatlingai da lamira nangna satkhringai dane
Ado kaino nang hairisindubu achumbaro. Mamaga mapadunaga tamlakpadadi nupa masaduna nangbu yam khanjabagi maongda hairamida. Yare ima, wathi ngaktane. Nahan aiga walusinakrabani. Matungda laadi isanupina yadena adum haidokro ima. Magi warido pusilano. Tuosi ima. Ay sak yam lami. Inamado sakloy krasalo. Inama! Sakloy rabo! Ay sak yam lami! Oh, loy daure. Singjuse, nang amukta tolo lao. Aw inama, lage. Somda Krishnagara sigisu wa amuk khanarami. Yarakadabadi male, mamadugi maong dumoy ba? Yabu yarabadi paine. Nang su hekta hinjali. Hinjinbagi tabaksimadi hay kraba. Karamani hinjiloy doino. Anam kan kraba ichana nung shire pa me haiba nupi bo. As, ay di ikaw bu kaurure. Nupi masadugi photo ama lauram gadabani do. Noy warido yare ko. Handak kisidi nang imaga noy babagada thagat kadabani da. Yare thagat ningay amata laite. Baba, aikoy naugi tiket ka kraba. Mana ka agi hairak paduda paisa thakrabani. Kay gino among adu ngang na thoklaki haisina. Matang yam sadana. Kayno mi suti lay haibani kayno. Ima hoy ngasay kay chaluge. Madu angang do say phudu niyong. Angang dadi karige. Ngasay nupi masadugi mayumda salure. Mama su unare wari sanare aingonda su kadi mata hiramdana hette salami sikari gino ba. Ay idi sining ba mayaw hi away bano isiri ba ko. Karida sininga yawge. Ay koy gisu haifam thokpa haido bani kayno. Masi angang siya ay asi hairaga Johnson da phone tawge tawrami. Yare angang dula mong ngangbiru ko. Masibu kari kaige. Ay gi izat ka mata yengbide ba. O nupido magi khangnaba nupa laijabane ba ima. Ho adu aikoisu fazana walusinarambadi nate. Mama adunasu masanupida hangkigi hairai hangjakini. Aduga kari hairakpano do yengasi. Nangne su nungsijarure haibaduda ima hoisu salubani kaino. Seteljit isu ikaiba tawphumsu khangdana. Ay mashi angang simasi hairaga Johnson da call tawruga sangkre. University da lingjelna thoinu da Neeraj na mayumda mamaga mapaga tharai haina tamlubada. Henmandro adudi magi dudi. Ado noi madi kari haikre haike. Aingonda hangakigi haikre. Haujik aina so sida lao na kaukibani. Masu changani haibani. Sangdringai sida aroiba wa amadi ngana khrage tawbani. Sumaina sum disturb torkada oiragadi. Aina kara nusirambagi yam hainaroi ma tawrema. Thoinu ga lingjel ga leibado laptakna Sitaljit na urami. As mana isi kari haina khalamgani. Unararoi gedi khalabani. Adobo wa amatang ni singdokpana pharoidra. Karigumba aingonda ka amuk lanaga lawkragadi maga mukhana mai onsinaba phoba ngamdaroi. Sitaljit wa amadi singdoklamge khanna ikairabusu ikaina lingjel da call tawrami. Lingjel gi phone ring lakpaduda Neeraj oiramni phone tawraisi. Ma lai hairi oiramni. Sidi da Sitaljit ni. Hello. Da Sitaljit. Hello. Lingjel. Nang ne biyam lana di khalamani. Ado. Ay nangona wa khara singdongningi. Haujik ibani khaktang unaba yagadra. Lingjel adumna nongmata Sitaljit na mangonda hairakani khalude. Mana hairiba lana khalam lani wa khara singdokningi hairibadudi karamba nakaldagi pusilakpa wari no khangdrabasu unasi hairakpaduda Lingjel gi thamoidadi langtaknaba amadi phawhalami. Ay ibani gi unaphamduda. Adumna haira ingaiduda Neeraj ki call su lakpadagi Lingjel kanana waiting changla ise haina yenglubada Neeraj oirami. Sitaljit su thamkhraga Neeraj ki call do paikhatlami. Call waiting ga yam leiko midi ayam shile nang leramo shopping chalu bane bema nang na kaubaduda kari leraja no na cheleini ayam shilabane leramo ko. Lingjel phone thambaga kari tawdoribano haina masadu khanpham khangdana lerami. Thoino nang sida leramgera kadai da leramgege ama tawramo ai kuiroi da Sitaljit na amtang unase na hare kai lerabano khangde Neeraj yausilakringi da ai maga amtang unarukige hais kai nomni ko mato hoi chalero all the best. Lingjel Sitaljit ka haina kiba mafam duda yam ikai na laklami. Sitaljit su yam ikai na lerami. Lingjel tapna ikai na changsilaga da Sitaljit kari lerage. Ay nangonda karamay na haigedabano khangdre. Nangonda wapam amatang di singdokena khanba.
Nang na ingunda sakning mana suloramani. Ay na di makoy da karim da haida baneba. Ay gi inaw na pado mangonda khaktaneba. Ay na haiki base. Adu ka mana ikhoy imaga babaga da loy na magtam thoga lerami. Adu dagi thoki ba thodokni. Ngarangi do ay su yam ikai se. Yaragadi wafam dugi matang da lana khanbigino ko. Kaino hairisibo ngarangi matang haidi ay wakal ama tadreda. Nangi sita singna khangdabra. Ngarang aykhoy ima ka babaga noi da lakpado adugi matang dani. Da sitel jit hoigi ima ka babaga aykhoy da. Oh, mangonda di khangam mali. As ay su adem to ki hek haiseru. Ngasai nanga khangnei haiba nupa masa amagi mapaga mamaga laaga nangbu mamo oijarege hairami. Asumna lingjel maman haiki buwa singdo ningsinglami. Aduga amukso ningsinglei nimidangda mahakna nirasta call tawraga haiki budo. Daniras hoigi imaga babunga tharaga hangdrabasu ay adum haizarage. Ay na thangdoki bu khongthangdi amuk hannasu thangzilero. Kari numinangna hairiba mayam dugo. Ay nungsinfam khangdre. Ima babung kaina haidira kari matangino. Ay na Daniras na pamba thabaksingda ayat pa kaya thuni di pijakidabani. Maduna ay nang na haiba khudimagta yani haibadi leite. Ay isagi self respect di isana dumak ngakna satkani. Kari numinang na hairiba mayam dugo. Thakra paw phungnuraga basida wangang magas yam hairam ngangse. Ay nang una balak toini. Aduda nangi complain mayam do tarake. Lingjel ngahak mangluraga wakhal lakpada mahak na sukan khaludaba mangga sap manaba thodokni mana khalibase. Taseng namak oiribra Siteljit masana de haidok jare. Mana karamna amuk khumluni thamoi da haraurabasu karamna adudi ainung siribira dagi se haina karamna hanglugani mapukning khara phatharaga masu oh imana ngarang di tamme ado aidi Siteljit ki imaga babagani haibadi khangludri makoi anina wari sanaringai da nirasu laklami makoi ani wari sanaram badu ubada tominna marum amada lotlaga tarami imaga kari wari sanakibano di aisu khangdre ado imana tamakpadadi madugi matangdani nangna ingunda waraudana bahaise mapal thol leroi khankraba thamoi gi ningaise arem thoke etam jarami khalei niras kana khoi anigi nungsinabasida aina ayat papiba oina thokadore khanbagi nangwanda wafamse singduk ningbagi unasi haina kawbani karigumba aisu Siteljit ki thamoi gi ningai du tabu ngaijaribi ama oiramlabadi Siteljit lingjel gi pakhumdu da ngaktuna yenglei masunga hekti khumpham khanglamde nirasu makhoi ani gi wari du taraga karimata hairamdana man lai haiba phoba khanghalamdana tumina dumak satki aigi thamoi disu lotlaga thamba wa kaya amadi le matang char kanda phungdo ke khankiba adubu matamdo suklak lakide lingjel adudi hayo nangsu aibu nungsikibra nungsiki ya nungsiki ha kari haina adubu hanade asamna khalamde hoi dabu aigi crush amo oina adum ngauziki loina ningba tinna ningmati dum phauki adubu sum khangnarakpadagidi aida dabu nungsiki oh lingjel asumna Siteljit lingjel gi wahai singdu tabada kari haigadabno hainingai letena nungai bamadi mahaksu phauromi adubu yamna di uthoklamde makoi ani faminna duna ngak wari saduna leiringai da tanjadu da lingjel da niras ki call laami Siteljit su lingjel gi phone lakpadu da mangon yenglei Siteljit na yenglakpadu da lingjel su phone du okpangam lamde khara koina khinglaba matung da phone to pairami hello Daniras lingjel ai somda parak ama tare nang saurono ai laroge imanabana kawreena thabaga masalebo ko Daniras kanyam ta haige ai wa amata singdok chahoge ngarang aina adu ko na tapna sanarase yarase ai noi kangise ai kisu saugese ado ai ko na amuk tawraga su tawrage hayeng de isu satnani nang sunungai na leramuko larika do phajana paw ko ai su thamage ko asumna hairaga Niras phone adu thamkhre lingjel sunga sidi Nirasna adumna yam nungsina hairak paduda mamitagi sinthakiba mapi disu khamba ngamhauti Niras ti magi kada leraga pumnamak haijinaribani phone hek thamkibaga Niras kaplami
ngasin aroiba haibadu oikrabaniko ibanigi warise aina nangi nafamda amuk hana yetpagi haksu leitre aidi oktabane yungaubane atopa nupigisu mari leneruraba aina phaniyam soirabasu nangdi aigidamak adum lepnaga leigani haina khallure ira leiraba aina ngasidi nangwanda warobusu ngamdre nangna khanjariba maga nungaina leminaba phangbusu oisanu ainadi naral siramla ngasidagi nang ifamdagi lapna satru asumna khallagam hak kapna lingjel boning singba yaba photo message na singba sing loina mak kakhthalami number dasu hek kakhthat ki tawbaga makoi ani gi haukraba wari singna hongnana loina mak ningsinglami makoi ani na wari sanabada seteljit ka khangna halu hairamba makoi ani na phone da wari sanakiba mana atopa nupi khangnaruba kainakiba langkiba lingjel na mangonda hairakkiba makoi ani na oinakiba loinamak ningsingduna pendaba amaga loina mahak kaplami somdana lingjel ga siteljit ke suwari makha sathanari lingjel na niras ka makoi ani gi wari su siteljit khara makhai ditamlami ngarang da hoi gi ima hoi lakpado aina daniras ki mama hoi thare ena daniras ta sarure aisu khaluraga nungaitre phare se adudi kona tapna samthukna basu yai ado ngisidi aigi thamoi se ipen pen bugum phawi phongdoktana thamlakpa kuiraba thamoi gi wahai singse nafamda phongdokkibada isa se pom yang kibugum tawi nang sedum na phawbra phawi manga sapmane ngisigi nimitse aidi sukta thajirude tanja aduda phone lakpaduda lingjel yenglubada thoinu irambatuda masinu pise amuk isaulang silani hello kaino wari bupung ani ohum sugai sanare dobo aini somda sidori na ngaibada sorry ai lai wari nungaiba malida khon sina hankhige manade hoi nungai khasani ngai bibagi horen asapot lebige kuiranu ko as hoi mi dasital jet thoinu do aina ngai helaga thamambane ai salage ko masu waramani ado kainam da hange kai hange haino ibani se nungsinaraba natro lingjel mamai mamit ngangsili yam ikaina hoi haibagum mangakdang nomlami aduga nokphetang tawramlaga lukthaki siteljitsu lingjel gi maungdu khangduna ikai kidanaba maungda wari sajali adudi housik lingjel na satlagi haibadigi mahutta satminna khrase haibana ingonda hena nungairamgani bo lingjel mamai haget pa phawba ngamkidre mihul su kanna songlami mamai onkhalakpadi ngamda as adui nate imanabi ama ai nge hewriba ai chatlage hairaga ikaiba harauba pula punsin kiduna siteljit ka michana ba phawba ngamduna chenki aduga thoinu gi manak tamna thoinu kainu sinu pisina amukai dorasano tu batarin he tapna se longni nangbo as ibe mai sidore adu kai dorage mi hais wari nungai ba malida maithong maka lambo ida ai tamge ba wari am leise nungai bagi wadine punsidang ase muk nungai ba se thingnadri amta ngai ko se ibe ma ai dimi hunga se ayu bikrabani nang dikadike o thawai wa biriba nanga noi singer ka unabado amuk ubikradina kanana no haise kanana no ye kana oini nangi ex tunidana magi gari thojin kheba ubadagi aina sunda leibe yadre kaidoram doino na pakatana ne aina phone tawre ido dani raspo oiramo he madi la aroina ingonda phone tawre ma oiramo he ai bo ma masa khangda badawna magi gari number phau khangi be ma dani raspo lingjel khanjilubada nirasna phone tawruk libadu pumna maksi khanglaga tawruk libani haiba khanglaki ado kari hainara ageba nungsinadorabo lingjel ngek mangduna leiringai tanjadura phone ring lakpasu taramde thoinuna mana mangbaduda kaino mangiduna phone do payudana lingjel khangduna hoi hairaga yenglubada siteljit ki oirami hek paket paga nang halabo handri imanabi amaga leiriye ai thinbiramage thogodana ai SBI ATM anaktuda lei yarani da siteljit ai adam imanabiga maka samtharak tringeida
हायरगा थोइनुना फोन मुल्लगा यारो यारो दासिदल जेट मादी नंगा लाकमिनरो लिंगजेलना थोइनुदा अमुक खुनिंगना थिल्लगा करीनो मिनंगना हाइदुबो हायरगा मखोय अनि फोन मुन्नाबदा अदुम कथत्ख्रे हायद्रदि कैनो लाओ चलसे अमदो ngaire haido ai ngamoi haiba nanga dum hanseba ai ikaise haiba yare yam paktre ko matang isa sadana ikais niradana lao मखोय अनि अदुमना तौनरिङै दा सिटेल जति गाड़ी दो थौजिलक्तुना खामलमी तु लाए तु सन्मिनक्रो को लिंगजेलना नाय खोय हाइना थोइनो के मखुतो फाजिलगा थम्मी सिटेल जितसु मखोय की मनाक तमना संगलागा हनखिरोइद्रो हल्लनी नोइनी पुन हंदोरा औ हंदोइनी हल्लो ये आइदि थबक अमा सतोइनी थोइनुना दुमना खुमलक्लिबदु लिंगजेल ग सिटेल जित के दो पुन्ना सन्मिनखिनबा सिल्लिबनी माना दुमना खुमलक्पदुदा लिंगजेल सुंगक्तुना ए ओ नंगिदि करी योरप्रो औ यावरे ए मीना मसाना मखोंना थोंना लाक्चरिसिदा अइना अमुक येसिनबिरगदि तान याम खंगदबि तारनी इबेमा चन्मिन हरो मसीदी अदुदी दासिदल जेट अइ हलमगे नोंगमा अमुक थिंगरसिको औ होय होय थोइनु सुमागी गाड़ी मसादु थौरगा सत्क्रे सिटेल जित लिंगजेल गा खक्तमक ngaheurami सिटेल जित लिंगजेल गी मनाक तचंगसिलागा इबानी सु हलसेरा लिंगजेल सु मंगक नोमलमी सिटेल जित ममांगी थोंदु हांगदोगा लिंगजेल बु तोंगहली मास अमुक काखतलगा स्टार्ट तौना तौना हाइरे लिंगजेल से आइगी गाड़ीदा तोंगनिंगदबा माले अदुइ नतेदा हाइदी हानदी वागसे दुम ngang मालेबा ngasidi yam tumina leba khangde punsi se nongmata thajarude amuksu itanta manglan lana hangine as hauji so hangi bro taibang nena pakhum pirak bra taibang oira ma lehere e नोंगमा माइकेल गा पुर्नी गा थोइनु गा लिंगजेल होइते साक कौबगी मखोय मरी पुलप साक चामिनरमी रोनीना वात अपा यंगसिनबिरमी आस इंजांग खो हौजु लेत्रे इतेमा अइखोय लिंगजेलना थोंबगी ओइरमनिदा इतेमा सोय खो पुना सारसे गैनो इनमदी सिकन चादिए माइकेल इतेमदी सिकन चादिए इनमना नोय हुमसे मरोइना माइकेल नंगा पुर्नी गे से साक अमतंग कौसेना हायरकपा कुइरबने पुर्नी नखोय अनि की सिंगबंग ngamleroidaba laman inamana toli नखोय अनि ना इनमगी पंगल थोंना हापिखिबने करिगे lamano taitema adugi chero wakal nungani lebe tomuse hore haujikti inamasu tamoga yamna nungsinarabani da thoino insang kara hapake nangsu chaselo yarani inama yam chare fare adudi noi wari sanaraga saminaroko awat apa leiraga sulauro असुमना हायरमलगा रोनी सु थोखरे लिंगजेल कौबी इबेमा सकहिनबी नंगदी कमाय तौरी सकहिनबी ग लाइरे नोय अनीना एंगोंदसु हायरमदना तुमिन नुंसिनरंबा असि हायरगा चाक चारंबदगी हवलगा मखुत ओइदुना पुर्नीगा माइकेल गगी मकोक्ता काक्सी अममम हतलमी मखोय अनीदसु अयो हायरमी थोइनुसु नोकलमी हौजरनु को नोय लिंगजेलदा मी सेलिब्रिटी की नुपीनी को कइनो नंगना अमो कदाइदगी सेलिब्रिटी नो हाइस वारी से कइनो मतरोमिको ओ लोना नुपा फाबे महिबनिको से नुपा सुंबयाम हइबनी कइनो मी नोइबु हाइरोमी आई खंगंदना वायम दरमिसिबो अस पुर्नी तारुनु वाथि तौरिने माना आइना वाथि तौबता हल्लदि ngaiko असुमना हायरगा मागे फोन दो लौथोरागा आइसे वाथि तौबा तारेबा अदुदी सिदी हायरगा पुर्नीदा थोइनुना सिटेल जित का लिंगजेल गा नमिनबा फोटो उत्के तौरिबदु खंगबदगी लिंगजेलना तौरुनुको हायरमी अदुबु उत्पना हांदोखरे फोटो दु उबदा पुर्नीना सेस नैद्रिबरा नुपी आइंगोनगा तमथोकतेना को नोइदे आइंगोनदा तमकप्रा मोय मसेल हराव अमन लकना अमुक नोकमिना अमुक साउना निमित्त तुम होखरे हॉस्पिटल की रूम अमदा मैराबा अनाबा ममागी सेवा तौदुना लेरिंगै
ꯈꯪꯍꯧꯗꯅ ꯏꯔꯥꯡ ꯂꯥꯡꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯃꯩꯔꯥꯕ ꯃꯃꯥꯅ ꯄꯣꯊꯥꯔꯤꯉꯩꯗꯨꯗ ꯍꯥꯏꯐꯦꯠ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯕꯗ ꯁꯤꯂꯩ ꯃꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯒ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯇꯨꯅ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝ ꯂꯣꯝꯗ ꯄꯨꯁꯤꯟꯈꯤꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯩꯔꯥꯕ ꯄꯨꯡꯉꯛ ꯉꯛꯏ, ꯊꯥꯖꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯅꯣ ꯇꯧꯐꯝ ꯈꯪꯗꯕ ꯑꯃ ꯑꯣꯏꯈꯤ꯫ ꯁꯤꯂꯩꯃ ꯄꯨꯁꯤꯟꯈꯤꯕ ꯀꯥꯔꯣꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯗꯨꯅ ꯗꯣꯛꯇꯔꯗꯨꯗ "ꯗꯣꯛꯇꯔ, ꯃꯥꯒꯤꯁꯤ ꯀꯃꯥꯏ ꯇꯧꯕꯅꯣ?" ꯍꯥꯏꯅ ꯆꯦꯟꯆꯠ ꯆꯠꯂꯤꯕ ꯗꯣꯛꯇꯔꯗꯨꯗ ꯇꯥꯟꯅꯔꯒ ꯍꯪꯂꯝꯃꯤ꯫ ꯗꯣꯛꯇꯔꯗꯨꯁꯨ ꯍꯥꯊꯨ ꯍꯥꯊꯨ "ꯑꯦꯛꯁꯤꯗꯦꯟꯅꯦ, ꯈꯔ ꯁꯦꯔꯤꯌꯁ ꯑꯣꯏ" ꯍꯥꯏꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯩꯔꯥꯕ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯁꯤꯂꯩꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯨ ꯑꯃꯠꯇ ꯂꯥꯛꯄ ꯎꯔꯝꯗꯦ꯫ ꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯗꯗꯤ ꯃꯃꯥ ꯅꯥꯕꯁꯨ ꯀꯥꯎꯊꯣꯛꯈꯤꯕꯒꯨꯝ ꯃꯁꯥꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯁꯤꯂꯩꯃꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯐꯥꯎꯕ ꯄꯨꯈꯠꯄꯤꯔꯛꯄ ꯅꯨꯄꯥ ꯑꯃꯅ "ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯏꯕꯨꯡꯉꯣ?" ꯃꯩꯔꯥꯕ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯇꯧꯕꯒ ꯅꯔꯁ ꯑꯃ ꯊꯣꯛꯂꯛꯇꯨꯅ "ꯍꯧꯖꯤꯛꯀꯤ ꯑꯁꯣꯛꯄꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯌꯧꯕꯤꯔꯛꯑꯕꯣ?" ꯁꯤꯂꯩꯃ ꯄꯨꯈꯠꯂꯤꯕ ꯅꯨꯄꯥꯗꯨꯅ "ꯌꯧꯔꯛꯇ꯭ꯔꯤ ꯃꯥꯜꯂꯤ ꯁꯤꯁꯇꯔ, ꯄꯥꯎꯕꯨꯗꯤ ꯄꯤꯖꯈ꯭ꯔꯕꯅꯤ." "ꯁꯤꯁꯇꯔ, ꯑꯁꯣꯛꯄꯗꯣ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯔꯤꯕꯒꯦ?" ꯃꯪꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯩꯔꯥꯕꯒꯤ ꯃꯃꯥꯁꯨ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯄꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯃꯥꯗꯨ ꯂꯩꯈꯤꯗꯕꯒꯨꯝ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯇꯧꯒꯨꯝ ꯎꯔꯝꯃꯤ꯫ ꯃꯩꯔꯥꯕ ꯅꯤꯡꯕ ꯀꯥꯏꯅ ꯃꯍꯥꯛꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯀꯗꯣꯝꯗꯅꯣ ꯈꯪꯖꯗ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯄꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯁꯤꯂꯩꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯑꯣꯝꯁꯤꯟꯗꯨꯅ ꯀꯞꯅꯕ ꯎꯔꯝꯃꯤ꯫ ꯃꯩꯔꯥꯕ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ꯫ ꯑꯃꯅ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕꯤ ꯃꯃꯥ, ꯑꯃꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯈꯟꯖꯔꯤꯕꯤ, ꯃꯥꯒ ꯅꯨꯡꯁꯤꯅꯖꯔꯤꯕꯤ ꯅꯨꯄꯤ, ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯃꯛꯇꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯕꯗ ꯀꯔꯝꯕ ꯊꯃꯣꯏꯅ ꯀꯔꯝꯅ ꯈꯥꯡꯒꯅꯤ? ꯀꯅꯥꯒꯤ ꯑꯁꯥꯗ, ꯀꯅꯥꯕꯨ ꯌꯦꯡꯂꯒ ꯍꯤꯡꯒꯗꯧꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤ? ꯑꯁꯨꯝꯅ ꯃꯆꯤꯟꯅ ꯑꯃꯨꯛꯇꯪꯗꯤ ꯇꯞꯅ ꯁꯣꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭रे꯫ ꯑꯃꯨꯛꯇꯪ ꯍꯧꯅ ꯅꯣꯛꯊꯣꯛꯂꯝꯂꯒ ꯑꯃꯨꯛ ꯀꯞꯂꯛꯈꯤ꯫ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯄꯦꯟꯗꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯪꯗꯣ ꯑꯗꯨꯃꯛ ꯆꯅꯩꯅꯈ꯭ꯔꯦ꯫ ꯃꯁꯤꯅ ꯁꯤꯇꯜꯖꯤꯠꯀꯤ ꯃꯃꯪꯅꯤ꯫ ꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯁꯣꯝꯗꯁꯨ ꯂꯤꯡꯖꯦꯜꯒꯤ ꯃꯃꯪꯗ ꯁꯤꯇꯜꯖꯤꯠ ꯗꯣꯂꯥꯟ ꯑꯋꯥꯡꯕ ꯑꯃꯗ ꯎꯡꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯂꯦꯞꯂꯕ ꯃꯇꯨꯡꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯆꯣꯡꯊꯈꯤꯕꯒꯨꯝ ꯇꯧꯕꯗꯨꯗ ꯂꯤꯡꯖꯦꯜꯅ "ꯗꯥ ꯁꯤꯇꯜꯖꯤꯠ" ꯍꯥꯏꯅ ꯀꯧꯔꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯤꯇꯜꯖꯤꯠꯁꯨ "ꯂꯤꯡꯖꯦꯜ ꯂꯤꯡꯖꯦꯜ" ꯍꯥꯏꯅ ꯂꯥꯎꯔꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯁꯨ ꯃꯁꯥꯗ ꯍꯨꯃꯥꯡꯅ ꯄꯨꯝꯂꯨꯞ ꯂꯨꯞꯄꯝꯃꯤ꯫ ꯃꯥꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯃꯃꯥꯁꯨ ꯆꯤꯟꯁꯤꯜꯂꯛꯑꯝꯃꯤ꯫ "ꯀꯩꯗꯧꯔꯒꯦꯅꯦꯍꯦ? ꯁꯦ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ?" "ꯀꯔꯤꯝ ꯇꯧꯗꯦ, ꯀꯔꯤꯝ ꯇꯧꯗꯦ ꯏꯃꯥ. ꯃꯪ ꯐꯠꯇꯕ ꯃꯪꯂꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯁꯦ ꯐꯖꯅ ꯄꯣꯊꯥꯔꯣꯁꯦ." ꯁꯣꯝꯗꯅ ꯂꯤꯡꯖꯦꯜꯗꯤ ꯑꯃꯨꯛ ꯇꯨꯝꯊꯕ ꯉꯝꯗ ꯃꯪꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯇꯨꯅ "ꯗꯥ ꯁꯤꯇꯜꯖꯤꯠ" ꯍꯥꯏꯅ ꯁꯣꯜꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯐꯣꯟꯒꯤ ꯔꯤꯡ ꯑꯃꯁꯨ ꯂꯥꯛꯄꯗꯨ ꯌꯦꯡꯂꯨꯕꯗ ꯁꯤꯇꯜꯖꯤꯠꯀꯤ ꯀꯣꯜ ꯑꯣꯏꯔꯝꯕꯗꯨꯗ ꯋꯥꯈꯜ ꯈꯔ ꯂꯥꯛꯇꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ "ꯍꯜꯂꯣ, ꯗꯥ ꯁꯤꯇꯜ." ꯁꯤꯇꯜꯖꯤꯠ ꯂꯤꯡꯖꯦꯜꯅ ꯁꯨꯠ ꯁꯨꯠ ꯇꯧꯔꯒ ꯐꯣꯟ ꯄꯥꯏꯔꯛꯄꯗꯨꯗ "ꯀꯩꯗꯧꯔꯒꯦ? ꯀꯞꯄꯤꯔꯣ?" "ꯀꯞꯇꯦꯗ. ꯁꯨꯝ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯃꯪꯕꯒꯤ ꯃꯪꯗ ꯍꯦꯛ ꯍꯦꯛ ꯂꯥꯎꯈꯩ ꯀꯞ ꯂꯩꯔꯝꯃꯤ. ꯑꯩꯁꯨ ꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯅꯤ. ꯑꯗꯨꯒꯤ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏꯁꯤꯅꯤ." "ꯑꯗꯣ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗꯅꯣ ꯅꯪꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯦ ꯍꯥꯏꯕꯗꯣ?" "ꯄꯨꯡ 11 ꯑꯗꯨꯋꯥꯏꯗ ꯑꯣꯏꯅ ꯆꯠꯂꯁꯦ, ꯂꯥꯞꯄꯅꯤꯅ." ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯤꯡꯖꯦꯜ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯒꯤ ꯗꯥꯏꯔꯤꯗꯨ ꯍꯥꯡꯗꯨꯅ ꯑꯃꯨꯛ ꯏꯁꯤꯜꯂꯝꯃꯤ꯫ "ꯉꯁꯤ ꯇꯥꯡ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯤꯇꯜꯖꯤꯠꯀ ꯂꯤꯡꯖꯦꯜꯒ ꯃꯣꯏꯔꯥꯡꯂꯣꯝꯗ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯁꯤꯇꯜꯖꯤꯠ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯂꯤꯡꯖꯦꯜꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ "ꯀꯩꯗꯧꯔꯒꯦ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯛꯏꯗꯨꯕꯣ?" "ꯌꯦꯡꯅꯤꯡꯗꯅ ꯌꯦꯡꯉꯤꯅꯤ ꯀꯩꯅꯣ. ꯅꯊꯧ ꯂꯩꯕ꯭ꯔꯣ? ꯒꯥꯔꯤ ꯊꯧꯔꯤꯉꯩꯗ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯗꯤ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯊꯦꯡꯖꯤꯜꯂꯨꯅꯤ." "ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ. ꯑꯩ ꯉꯔꯥꯡ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗ ꯁꯥꯔꯣꯏꯁꯦ." "ꯀꯔꯤ ꯃꯪꯉꯤꯅꯣ? ꯎꯅꯤꯡꯗꯕ ꯃꯤꯒ ꯎꯔꯝꯃꯤꯔꯕ?" "ꯅꯠꯇꯦꯗ. ꯑꯁ ꯈꯪꯗꯦꯁꯦ. ꯑꯩꯁꯨ ꯐꯖꯅ ꯅꯤꯡꯁꯤꯡꯗ꯭ꯔꯦ. ꯅꯪꯅꯦ ꯎꯔꯝꯃꯤꯗꯣ. ꯑꯩꯁꯦ ꯅꯥꯗꯅꯒ ꯁꯣ ꯇꯧꯔꯝꯃꯤ. ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯁꯨ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯅꯪꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ. ꯃꯪꯗꯣ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯦ. ꯑꯗꯨꯒ ꯅꯪ ꯅꯊꯟꯇ ꯑꯃꯨꯛ ꯂꯩꯔꯝꯃꯤ. ꯗꯣꯂꯥꯟꯗꯒꯤ ꯆꯣꯡꯊꯔꯝꯕ꯭ꯔꯥ ꯀꯩꯅꯣꯝꯃꯁꯨ ꯇꯧꯔꯝꯃꯤ. ꯑꯗꯨꯒꯤ ꯑꯩꯗꯣ ꯃꯉꯛꯅꯒꯦ ꯇꯧꯋꯦꯕ ꯉꯔꯥꯡ." "ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯕ ꯅꯪꯒ ꯑꯩꯒ ꯅꯪ ꯅꯥꯕꯒꯤ? ꯑꯦ, ꯑꯗꯨꯗ ꯑꯩꯒꯤ ꯃꯤꯡꯗꯨ ꯀꯔꯤ ꯀꯧꯒꯦ?" "ꯑꯦ, ꯃꯤꯡ ꯀꯔꯤ ꯀꯧꯒꯦꯕꯨ ꯀꯩꯅꯣ? ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯂꯤꯕꯗꯨ ꯃꯉꯥꯏꯔꯦ." "ꯑꯗꯨꯏ ꯅꯠꯇꯤꯌꯦ. ꯑꯩꯁꯨ ꯗꯥꯅ ꯎꯕꯗꯧꯅ ꯑꯩꯒꯤ ꯃꯪꯗꯁꯨ ꯏꯕꯥꯅꯤꯃꯛꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯃꯤꯟꯅꯔꯝꯃꯦ. ꯗꯥ ꯁꯤꯇꯜꯖꯤꯠꯇꯣ ꯃꯁꯥ ꯌꯥꯝ ꯁꯣꯜꯂꯝꯃꯦ. ꯅꯥꯁꯨ ꯅꯥꯔꯝꯃꯦ. ꯑꯩ ꯌꯥꯝ ꯀꯞꯄꯦ. ꯏꯕꯥꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯞꯄꯗꯣ ꯇꯥꯏꯕꯪ ꯐꯥꯎꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ." "ꯀꯩꯅꯣ ꯏꯕꯥꯅꯤꯁꯦ ꯃꯪꯗ ꯐꯥꯎꯕ ꯃꯥꯟꯅꯈꯠꯂꯛꯏꯁꯤꯅ?" "ꯗꯥ ꯁꯤꯇꯜꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯎꯕꯗꯣ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯐꯥꯎꯈꯤ. ꯑꯩꯁꯦ ꯗꯥ ꯁꯤꯇꯜꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯑꯃꯒꯨꯝꯅ ꯑꯗꯨꯝ ꯐꯥꯎꯈꯤ. ꯑꯗꯨꯅꯕꯨ ꯏꯕꯥꯅꯤ ꯊꯦꯡꯅꯍꯜꯂꯤꯁꯤꯗꯤ
Karigino khangde ibani na nungsinaragpa hubadagine aingona afaba ngakta thoise nangse pura daw pubini ko ngakti nga ihe kamaina khangde mi nei bu nungsibiba sak khangbiba sumhengalaise o aina senaba wanaba thabak ni ado sidani aina mayamna sak khangnaba masak mato phajaba nupagi nupi oiningde haise isagi thabak chita nupa senabagi thabak amasu hapsin birabane ba masi angangse wangang bukasi yam sathi na hailerami aidi nahan ke bu khanglude kaino nang ngasari ki koli dobo diary ro sida thamune lingjel kar gi mamang duda thamlami diary sidi kari gi pore banangde maram leibaine yam luba maram laba haibaga yadabi kaidino khoin laisibo kana unaduno mi ama unadoine makoi ani wari sum sana sanaduna lakpada mai bidugi sangda yorami kadaidino mi laisibo mafam si siksi lingjel sengsin khibaduda sitel jichu matung ilami mai bidu phamduna lerami makoi ani lakpaduda tapna yengkhalai nahalla amadu natra au mani ima masine aina egi mangda adum ui haiban pado Siteljit inganga kari matang no khanglamde mai bidu wa amata nganglamde Siteljit ki yet ki khutka lingjel gi oi gi khutka do pairaga khubak to yenglami mai bidu na kari gum bakharadi chummi haibugum mangak nomlami mai bidu ma gi pochai khara lawtho aga sangyeng gum bakhara pangtho ami nakhoi animak namit usinduna ngahek leyo aina pangba yare herakanda pangthora oko natragadi pangthora kanu mai bidu na haiba matung inna makhoi animak mamit chejet usilami timulai musidaba na pari na mompok liba male masibo konbiriba asum na mai bidu ma gi laison singdo solami mai bidu na lai solingai da makhoi gi mamitta makhoi na ukiba mamang khara urami Siteljit ki mamitta lingjel haibadi silema siraga mana kapa urami lingjel gi mamitta na Siteljit haibadi mairabana dolandagi chongtharaga siba urami makhoi gi mamangda chanaina na ukibadu hojikti mayek sengna urami makhoi animak khangba ngamnadabugum phorami mai bidu sumamit pangthurlaga yare namit pangthurao Siteljit ka lingjel gadu yengnarami hojik nakhoi anida kari phawi masise aina ngarangi ahingi mangda ukhre ima aigisi ukhre ima nakhoi anigi mapokse samtharakpa mapokni samtharakpa mapok haidi kari haino ima nakhoi gi mapokse yamna tangba mapokni nakhoi gi mamanggi mapok kamari lenahanba nangna mangdu uribe singdo ate kari sunate nangi mamang mapoki wari ngakani ha mamang mapoki wari mamang mapokta thokiba ngaktani nangonda uhalibudo marakta mangga taibanga samnarakpa budi yoromgani adubu nakhoi gi mangi ayamba sarukti mamanggi mapoki wari ni adudi aigi mangda madi nakhoi ani thingna halibasinadi hojikti nakhoi ani gi marise chasinkhre thadok nabi yararo nakhoi na thadok nagi khalakpada khalakliba mido magi punsida awaba wari tana khwang koigani tasengna hairabada nakhoi ani gi mapoksi amana amagi oine semlakpa mapokni karigumba nakhoi ani amaga thingneramdraba nakhoi ani gi punsida nungai ba haibido machet amata phoba phangdana damak loikigani lingjelga Siteljit kasu mai bidugi wahiduda yengnarami madu yengba loiraka makhoi animaksu hanminnarai lingjeldi laga lerami Siteljit ti kaya thausadana gari du damak thorami lingjelna ungduna leibaduda kari khalino ha kaisu khandeda sum punsi se thajadana angak pathok kaya su sum thokpa janena khalamba imaduna hairak liba singduna kari gumba chumboram labadi ibani se pura born for each other do tadoini imana haidringai da aidi dum haidudi ibani se aman amagi damakta taibang mapu mahakni sembirak panena khaluragadi yam nungsi aisungasi isada kari gumba ma phorupugum tawe kari farino haise mapung phakidraba nungsiba ma mapung pharak pugum tawe Siteljit na ingonda nungsi harakibani mitudaki aigi sangsar se pumthan kibagum phawri awat amata phawba udabagum tawrise mapok ase amana amagi oina sembirakpagi oirambatai hoi aigi mapokse nungsibina sunglangi mapokni adudi aigi mapoksuni makhoi ani wari saduna lakpada lingjelgi mayum yaurami Siteljitna gari khambaga lingjel mana purakhiba diary do Siteljit pirami se diary se horen pawo aina mangda ukibasingdo masida loinamak isalaga thamkibani
ngasi ibani bu amuk hanna thengna halakiba mapok adugi wari oirambasu yai Sitaljit ingak ngaklami manglan singsina ai bu tattana otki da Sitaljit puso tapna tapna naksil halakpagum phawonki tongan ba manglan se aina mangkini pamui khanna iduna thamkibani ngarang di aina samnaraga parobada wari ama oina thokakle mapok tugi wari na masi oiram labadi da Sitaljit su khangning ba poktro Sitaljit diary edu lawsulami haifet paiduna yenghawi ai sanghawrage Sitaljit diary edu haifet yenglaga hangdoklubada ahanba lamaida nupa adugi maming Sitaljit kawi karigino khangde mabu hik ubada aigi thamoida karigumba amadi adum phawi aigi mapokse magi damak poklakkhibagum phawi mathangi lamai ama amuk hanglubada maira bahaigum Sitaljit ki mingdo gari manungda famna sum pathokibada pung ama ani mukti diary edu pathokre aroiba chenagi aroiba parengda lingjelna asumna irami aina khanki aigi oina tamlamlaba posaktumadi yekna tingkhang kaya leirabasu akanba nonglei kaya laklabasu afaba oigera phattaba oigera aigi oina adum phangani adubu aigi oyu tamlamdraba posaktumadi irai laina phanggadoroba matamdu phawbada namduna damak phangloi masine aikhoi miyoibaki laibak hairibase masida kanana kanabusu waro phamdi thokte aigi damak tamlamdaba mahakti adamak satkini aigi damak tamlamba mahaktudi upai ama natraga upai ama tawraga aigi oinaba mapu mahakna sindirakani kaidawnungda aikhoi khak lakna satloi da Sitaljit pu aigi inakta sum naksinba phawhandibase mapu nangna ibani gi wari amadi ibiramgani aigi punsigi warida magi su yawhalli manglan asida aina mairaba bu kauduna kapkibado taibang phawna kaplaki ayamna waki asumna taibang deso thoklabadi ai thamoi si pubu ngamdoi masigumba manglan se amuk hana manghanbiraganu ai da Sitaljit ka kainaba ngamdoi mahaki damak tamlamba haibado oihanbiyu Sitaljit momonokserami magi thamoida haifam khangdaba ama phawbagi mami tari lingjelna iribadugi madugi makhada man amuk isilami mapok asidi ibanimak amana amagi damak poknaba mapokni mapok aduda ibanigi panthung yaukidrabasu mapu mana pibirakpa nasanglangi mapok sidadi nungsi panthung yaunaba satminase I love you so much hairaga smile emoji ama yeksulami Sitaljit diary da khumjinkhre matang asida IEB Sonalingangbamgi nasunglangi mapok hairibu wari ise pumloi lusinjare wari ise miyamda lanthokchaba matamda soikiba lankiba yawkiba khwai khuding makna pukchel chawna ngakpiu haibo phom thamjari